ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯄꯟꯊꯧꯂꯛꯂꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛ ꯅꯣꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯋꯥꯔꯤ ꯑꯃꯁꯨ ꯄꯨꯔꯒ ꯂꯥꯛꯆꯔꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯄꯥꯕꯨꯡꯅ ꯆꯜꯂꯝꯕ ꯄꯥꯎꯈꯣꯡ꯫ ꯇꯥꯕꯤꯔꯁꯤ ꯑꯩꯈꯣꯏꯅ ꯄꯨꯖꯔꯛꯄ ꯋꯥꯔꯤꯗ ꯄꯥꯕꯨꯡꯅ ꯆꯜꯂꯝꯕ ꯄꯥꯎꯈꯣꯡ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯐꯨꯜ ꯁ꯭ꯇꯣꯔꯤ꯫ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯈꯣꯏꯒꯤ ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯁꯤꯅ ꯇꯥꯏꯕꯪꯗ ꯈꯣꯡꯗꯥꯔꯛꯄ ꯃꯇꯝꯗ ꯃꯤꯀꯨꯞ ꯑꯁꯤꯒꯤ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕꯁꯦ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡꯅꯗꯤ ꯍꯦꯛ ꯀꯥꯎꯊꯣꯛꯄꯒꯨꯝ ꯇꯧꯏ꯫ ꯃꯁꯤ ꯈꯪꯗꯕꯒꯨꯝ ꯇꯧꯏ꯫ ꯃꯆꯥꯒꯤ ꯑꯐꯕ ꯄꯥꯎ ꯇꯥꯅꯤꯡꯗꯕ, ꯃꯆꯥꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯥꯅꯤꯡꯗꯕ ꯃꯃꯥ ꯃꯄꯥꯕꯨ ꯂꯩꯔꯝꯒꯗ꯭ꯔꯥꯅꯦ? ꯑꯃꯠꯇ ꯐꯥꯎ ꯂꯩꯔꯝꯂꯣꯏ꯫ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯁꯛꯆꯨ ꯈꯦꯟꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯁꯦꯝꯕ ꯊꯥꯛꯅꯤ꯫ ꯂꯥꯏꯔꯕ ꯍꯥꯏꯕ ꯂꯩꯕꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯂꯩꯕꯅꯤ꯫ ꯑꯃꯨꯕ ꯂꯩꯕꯒꯤ ꯑꯉꯧꯕ ꯂꯩꯕꯅꯤ꯫ ꯂꯥꯏꯔꯩ ꯍꯥꯏꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩ ꯂꯥꯏꯔꯒꯗꯕ ꯅꯠꯇꯦ꯫ ꯑꯩꯅꯕꯨ ꯈꯣꯡꯈꯨꯠ ꯇꯦꯛꯇ꯭ꯔꯕ, ꯑꯩꯅꯕꯨ ꯍꯣꯠꯅꯕ ꯂꯦꯞꯇꯕ ꯇꯥꯔꯕꯗꯤ ꯑꯩꯍꯥꯛꯁꯨ ꯅꯣꯡꯃꯗꯤ ꯑꯩꯒꯤ ꯇꯥꯟꯖꯥ ꯑꯃ ꯂꯥꯛꯄ ꯌꯥꯏ, ꯑꯩꯒꯤꯁꯨ ꯃꯥꯏ ꯄꯥꯛꯂꯕ ꯃꯤꯀꯨꯞ ꯑꯃ ꯂꯥꯛꯄ ꯌꯥꯏ꯫ ꯑꯗꯨꯕꯨ ꯉꯁꯤ ꯑꯕꯨꯡꯆꯥꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡꯕꯨ ꯃꯥꯅ ꯌꯥꯝꯅ ꯋꯥꯔꯧꯏ꯫ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯃꯄꯥꯕꯨꯡꯕꯨ ꯃꯥꯅ ꯌꯥꯝꯅ ꯁꯥꯎꯏ꯫ ꯑꯕꯨꯡꯆꯥꯒꯤꯗꯤ ꯃꯃꯥꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯄꯥꯕꯨꯡꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯀꯔꯤꯃꯠꯇ ꯍꯣꯠꯅꯕꯤꯗꯦ, ꯑꯩꯒꯤꯗꯃꯛꯇ ꯅꯤꯡꯕ ꯊꯨꯡꯍꯟꯕꯤꯗꯦ ꯍꯥꯏꯗꯨꯅ ꯑꯕꯨꯡꯆꯥ ꯌꯥꯝꯅ ꯇꯣꯏꯅ ꯋꯥꯔꯧ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯊꯣꯛꯏ꯫ ꯑꯕꯨꯡꯆꯥꯒꯤ ꯀꯀꯥ ꯑꯃ ꯂꯩ꯫ ꯃꯥꯅ ꯂꯥꯏꯔꯤꯛ ꯇꯝꯂꯤꯕ ꯑꯃ ꯍꯣꯠꯅꯕ ꯈꯨꯗꯤꯡꯃꯛ ꯀꯀꯥꯁꯤꯅ ꯂꯣꯏꯅ ꯇꯧꯕ ꯉꯥꯛꯇꯅꯤ꯫ ꯃꯄꯥꯕꯨꯡꯗꯤ ꯊꯕꯛ ꯁꯨꯗꯦ, ꯌꯨꯝꯗ ꯁꯨꯝ lei. Koiba langba chatpa ate juar sanaba karimata tauba nate. Adubu thaba inkhang sude magi wakhanda tonganba karigumba wakhalamadi adum khallibra kainodi khangre. Adubu abungchadi mana karigumba amatang ningma thunlaktaba matamda mapabu toina waru habise adum thoe. Kakadagi toina haiba nibisu man ikaijarame. Adubu kaka aduna dimagi damakta mateng yamna pange. Abungchana pakhang pharakka matamdadi magi kakadagi mana haiba nibise ikairagle. Tangai phataba macha masugi damaktadi mana sum hai. Adubu khara khara chawba pochaigidi mana haiba ngamdre. Kaka adunasu achawba pochai singdi amata phawpide leisu leide. Adubu magi damakta pakhang macha ama oibagi adum watanaba yengbadi adum yengbi. Pakhang pharakpa haibase makhoigi pusidasu jawbangi matam ama lalabane. Nuksiba kari nukhanglabane. Abungchasu magi pusida nuksijabi nupi amakak thengnaki. Ahanba matamdadi nupi asina sumabu nuksibagi miyeng nayeng adum yelaki. Nuksibagi wahi wata phaw hairaki. Masida abungcha wakhan yama nungaiki. Mama nabi amaki matengdagi abungcha amadi magi nuksijabi nupi ase khangnahanki. Nupi asigi mamingna Romila kawi. Makhoi ani wari sanarakpa koinarakpase. Abungchasu college tamlaklabani na pakhang macha ama pharaklabani na masu gari thauningi gari ama leiba habado adum pame. Adubu mapagi mong mataw sida karamna haigani. Magi kakadasu gari ama leibiyo hagna phawba abungchana haiba ngamde. Abungchasu nong phado college chappa matamda mahagna gari macha puraga chale. Mana puribsidi kakagi gari ni. Adubu toina haibisu ngamde, toina pubusu ngamde. Asumna pakhang pharaklaba nupi koraklabani na mahaksu kariguma matamda masa nanjaningba gari tonglaga magi nupi ka koiba chatningbase adum phawdebadi nate. Adubu mangondadi mana khanjaba khudingmasing ase adum ningba thungbudi wale. Mahaki mapabungna abungchachi larik yamna haiba pame, wakhal losing yam leibusu pame. Adubu abungchaga mapabungadi sungya yanadre. Mapanadi mabu yamanuksi adubu abungchanadi mapase subano matalli yumdigi sutok thokte macha amigi damakta awara pa kari mata khangdi haduna abungchana mabudum waroi. Karigumba special oiba thabak ama program ama tawba tarbasu magi mapadadi mana kari mata haide. Kakagi damaktadi abungchana yamna wajaba haibase adum toy. Nomigi numini. Abungchagi mapase magi kaduda masa matomta ningamdaba migi mawngda phamli. Hawkraba punsigi thawdok kharabu ningsingbagum tawruduna mahakse kapli. Matamase abungcha college sakhiba matamni. Abungchagi kaka chalai. Mayambagi mawng mataw si uba matamda kaka se ngahaktang tumli leirure. Thongjin mapanda leptuna mayambagi mawng adubu yengli. Aduga ingna tamna
ꯇꯥꯆꯧ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ꯫ ꯃꯅꯥꯎ ꯅꯨꯄꯥꯅ ꯀꯧꯔꯛꯄꯗꯒꯤ ꯋꯥꯈꯜ ꯑꯃꯗ ꯃꯪꯂꯨꯔꯕ ꯑꯕꯨꯡꯆꯥꯒꯤ ꯃꯄꯥꯕꯨꯡ ꯑꯁꯤ ꯃꯍꯥꯛ ꯇꯞꯅ ꯃꯥꯏ ꯑꯣꯟꯊꯣꯔꯛꯏ꯫ "ꯑꯦ ꯁꯥꯃꯣ, ꯀꯔꯤ ꯂꯩꯔꯦ?" ꯃꯌꯥꯝꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯅꯥꯎ ꯅꯨꯄꯥꯅ ꯇꯞꯅ ꯈꯨꯝꯃꯤ꯫ "ꯇꯥꯆꯧ, ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯇꯥꯆꯧꯅ ꯌꯨꯝꯗꯒꯤ ꯁꯨꯡꯊꯣꯛ ꯊꯣꯛꯇꯦ꯫ ꯐꯛꯂꯥꯡ ꯃꯔꯤꯅ ꯀꯣꯏꯁꯤꯜꯂꯕ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯀꯌꯥꯕꯨ ꯅꯤꯡꯁꯤꯡ ꯑꯗꯨꯝꯅ ꯑꯗꯨꯝ ꯈꯥꯡꯕꯗꯤ ꯌꯥꯔꯣꯏ꯫ ꯇꯥꯆꯧ, ꯑꯕꯨꯡꯆꯥꯁꯦ ꯄꯥꯈꯪ ꯐꯥꯔꯛꯂꯦ꯫ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗꯁꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯊꯦꯡꯅꯔꯦ꯫ ꯃꯍꯥꯛ ꯒꯥꯔꯤ ꯃꯆꯥꯁꯨ ꯊꯧꯅꯤꯡꯉꯤ꯫ ꯑꯩꯉꯣꯟꯗꯒꯤ ꯒꯥꯔꯤ ꯍꯥꯏꯕꯁꯨ ꯉꯝꯗꯦ꯫ ꯇꯥꯆꯧ, ꯃꯥꯒꯤꯗꯃꯛꯇ ꯒꯥꯔꯤ ꯑꯃ ꯂꯩꯔꯁꯤꯕ?" ꯋꯥꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯌꯥꯝꯕꯅ ꯌꯥꯗꯦ꯫ "ꯁꯥꯃꯣ, ꯑꯗꯨꯒꯤ ꯋꯥꯗꯨ ꯍꯥꯏꯒꯅꯨ꯫ ꯑꯩꯒꯤ ꯏꯆꯥꯕꯨ ꯅꯨꯄꯤ ꯀꯣꯏꯔꯕꯅꯦ? ꯑꯩꯒꯤ ꯏꯆꯥꯕꯨ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤ ꯂꯩꯔꯕꯅꯦ? ꯃꯃꯤꯡ ꯀꯔꯤ ꯀꯧꯕ? ꯃꯃꯤꯡ ꯀꯔꯤ ꯀꯧꯕ?" ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯅ ꯌꯥꯝꯅ ꯈꯣꯏꯔꯥꯡꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁꯥꯃꯣꯅ ꯈꯨꯝꯃꯤ꯫ "ꯇꯥꯆꯧ, ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯗꯨꯕꯨ ꯔꯣꯃꯤꯂꯥ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯅꯦ." ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯑꯕꯨꯡꯆꯥꯒꯤ ꯃꯄꯥꯕꯨꯡ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯩ, ꯅꯨꯡꯉꯥꯏꯖꯩ꯫ ꯁꯥꯃꯣꯟꯕꯨ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤ꯫ "ꯇꯥꯆꯧ, ꯇꯥꯆꯧꯅ ꯉꯁꯤ ꯐꯥꯎꯕ ꯋꯥ ꯀꯌꯥ ꯑꯃ ꯂꯣꯠꯁꯤꯜꯂꯒ ꯑꯗꯨꯝ ꯊꯝꯂꯤ, ꯉꯁꯤ ꯐꯥꯎꯕ ꯈꯥꯡꯂꯤ꯫ ꯑꯩꯁꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯕꯨꯡꯆꯥꯅ ꯇꯥꯆꯧꯗ ꯋꯥꯔꯧꯕ, ꯇꯥꯆꯧꯗ ꯌꯥꯝꯅ ꯁꯥꯎꯕꯁꯦ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ꯫ ꯇꯥꯆꯧ, ꯑꯁꯤꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯍꯥꯏꯗꯣꯛꯀꯅꯤ, ꯀꯔꯝꯕ ꯃꯇꯝꯗ ꯇꯥꯛꯊꯣꯛꯀꯗꯒꯦ?" ꯃꯌꯥꯝꯕꯅ ꯈꯨꯝꯃꯤ꯫ "ꯁꯥꯃꯣ, ꯑꯩꯒꯤꯗꯤ ꯅꯪꯉꯣꯟꯗ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ꯫ ꯑꯩꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯅꯪꯅ ꯄꯥꯡꯊꯣꯛꯑꯣ, ꯅꯪꯅ ꯅꯤꯡꯕ ꯊꯨꯡꯅꯕ ꯍꯣꯠꯅꯧ꯫ ꯑꯩꯒꯤꯗꯤ ꯑꯕꯨꯡꯆꯥꯗ ꯋꯥ ꯍꯥꯏꯅꯕ ꯀꯩꯁꯨꯝ ꯂꯩꯇꯦ꯫ ꯃꯥꯅ ꯑꯩꯉꯣꯟꯗ ꯋꯥꯔꯧꯅꯤꯡꯕ ꯋꯥꯔꯧꯁꯅꯨ, ꯁꯥꯎꯅꯤꯡꯕ ꯁꯥꯎꯁꯅꯨ꯫ ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯉꯣꯟꯗ ꯁꯤꯟꯅꯈꯤꯕ, ꯑꯩꯅ ꯍꯥꯏꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯅꯪꯅ ꯃꯥꯏ ꯄꯥꯛꯅꯕ ꯑꯗꯨꯝ ꯇꯧꯔꯛꯑꯣ꯫ ꯌꯥꯔꯦ, ꯆꯠꯂꯣ, ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯍꯧꯒꯦ꯫ ꯔꯣꯃꯤꯂꯥ, ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤ ꯔꯣꯃꯤꯂꯥ." ꯑꯁꯨꯝꯅ ꯏꯪꯅ ꯇꯞꯅꯗꯤ ꯑꯕꯨꯡꯆꯥꯒꯤ ꯃꯄꯥꯕꯨꯡꯅ ꯁꯣꯜꯍꯧꯏ꯫ ꯁꯥꯃꯣꯁꯨ ꯀꯔꯤ ꯈꯨꯝꯅꯤ? ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯃꯌꯥꯝꯕꯒꯤ ꯌꯥꯊꯪ ꯏꯟꯗꯨꯅ ꯇꯨꯃꯤꯟꯅ ꯊꯣꯛꯈꯤ꯫ ꯃꯈꯣꯏꯒꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯁꯤꯅ ꯇꯥꯛꯂꯔꯦ ꯑꯕꯨꯡꯆꯥꯗ ꯃꯥꯒꯤ ꯃꯄꯥꯕꯨꯡ ꯑꯁꯤꯅ ꯉꯁꯤ ꯐꯥꯎꯕ ꯍꯥꯏꯗꯣꯛꯇꯕ ꯋꯥ ꯀꯌꯥ ꯑꯃ ꯂꯣꯠꯂꯤꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯈꯪꯂꯔꯦ꯫ ꯃꯇꯝꯒꯤ ꯈꯣꯡꯂꯩ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯧꯈꯤ꯫ ꯑꯕꯨꯡꯆꯥ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕꯤ ꯅꯨꯄꯤ ꯑꯁꯤꯒ ꯃꯇꯝ ꯈꯔ ꯂꯣꯏꯅꯔꯝꯕ ꯋꯥꯔꯤ ꯁꯥꯔꯝꯕ ꯇꯥꯔꯕꯁꯨ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯉꯁꯤꯗꯤ ꯑꯕꯨꯡꯆꯥꯒꯤ ꯃꯔꯝꯗ ꯋꯥꯀꯥꯏ ꯇꯧꯕ ꯍꯧꯔꯛꯏ꯫ ꯀꯔꯤꯒꯤꯗꯃꯛ ꯋꯥꯀꯥꯏ ꯇꯧꯔꯛꯂꯤꯕ? ꯑꯕꯨꯡꯆꯥꯒꯤ ꯌꯨꯝꯒꯤ ꯂꯩꯔꯤꯕ ꯐꯤꯔꯩ ꯑꯁꯤ ꯃꯈꯣꯏꯅ ꯄꯥꯎ ꯇꯥꯔꯛꯄ, ꯃꯈꯣꯏꯅ ꯈꯪꯂꯛꯄ ꯃꯇꯝꯗꯗꯤ ꯃꯃꯥꯟꯅꯕꯤꯗ ꯄꯥꯎ ꯑꯁꯤ ꯍꯥꯏꯔꯔꯦ꯫ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯁꯨ ꯃꯃꯥꯟꯅꯕꯤꯕꯨ ꯅꯨꯡꯁꯤꯕꯗꯒꯤꯅꯤ꯫ "ꯔꯣꯃꯤꯂꯥ, ꯑꯩꯈꯣꯏꯗꯤ ꯈꯪꯕꯨ ꯈꯪꯗꯦꯅꯦꯍꯦ, ꯅꯪꯒ ꯅꯨꯡꯁꯤꯅꯔꯤꯕ ꯑꯕꯨꯡꯆꯥꯁꯦ ꯃꯈꯣꯏꯒꯤ ꯌꯨꯝꯗꯨꯒꯤ ꯃꯔꯝꯗ ꯏꯃꯥꯟꯅꯕꯤ ꯑꯃꯅꯤꯅ ꯍꯥꯏꯕꯗꯨꯕꯨ ꯃꯥꯒꯤ ꯃꯄꯥꯒ ꯃꯥꯒꯗ ꯂꯩꯕꯅꯤ ꯍꯥꯏ꯫ ꯃꯄꯥꯗꯨꯁꯨ ꯌꯨꯝꯗꯒꯤ ꯀꯌꯥ ꯊꯣꯛꯇꯦ, ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯀꯔꯤꯃꯠꯇ ꯁꯨꯗꯦ꯫ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯌꯨꯝꯁꯦ ꯃꯄꯥꯗꯨꯒꯤ ꯃꯅꯥꯎ ꯅꯨꯄꯥꯅ ꯊꯥꯛꯂꯤꯕꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯅꯦ꯫ ꯑꯁ, ꯑꯩꯈꯣꯏꯗꯤ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯍꯥꯏꯕ ꯑꯩꯈꯣꯏꯅꯁꯨ ꯃꯇꯦꯡ ꯄꯥꯡꯉꯨꯔꯦ꯫ ꯍꯌꯦꯡꯋꯥꯏ ꯅꯪ ꯃꯉꯣꯟꯗ ꯂꯩꯔꯒ ꯑꯃꯨꯛ ꯅꯪꯅ ꯅꯤꯡꯕ ꯊꯨꯡꯗ꯭ꯔꯗꯤ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦꯕꯣ." ꯔꯣꯃꯤꯂꯥꯁꯨ ꯋꯥꯗꯨ ꯇꯥꯕ ꯃꯇꯝꯗ "ꯑꯁꯦꯡꯕꯔꯅꯦ? ꯑꯩꯁꯨ ꯃꯈꯣꯏ ꯐꯦꯃꯤꯂꯤꯒꯤ ꯃꯔꯝꯗꯗꯤ ꯃꯨꯟꯅ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯆꯨꯝꯕ꯭ꯔꯅꯦ? ꯅꯈꯣꯏꯕꯨ ꯃꯥꯒꯤ ꯃꯔꯝꯗ ꯀꯔꯤ ꯀꯔꯤ ꯈꯪꯒꯦ?" ꯍꯥꯏꯗꯨꯅ ꯔꯣꯃꯤꯂꯥꯅ ꯃꯈꯣꯏꯔꯥꯡꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯋꯥꯔꯤ ꯑꯁꯤ ꯃꯊꯪ ꯑꯗꯨꯝ ꯂꯤꯔꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯔꯣꯃꯤꯂꯥ ꯑꯃꯗꯤ ꯑꯕꯨꯡꯆꯥ ꯎꯅꯕ ꯃꯇꯝꯗ ꯃꯥꯅꯁꯨ ꯈꯪꯅꯤꯡꯕꯗꯒꯤ ꯋꯥ ꯀꯌꯥ ꯑꯃ ꯍꯪꯉꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯕꯨꯡꯆꯥ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ꯫ ꯔꯣꯃꯤꯂꯥꯅ ꯃꯈꯥ ꯇꯥꯅ ꯋꯥ ꯍꯥꯏꯔꯝꯃꯤ꯫ "ꯅꯈꯣꯏ ꯄꯥꯕꯨꯡꯗꯨꯗꯤ ꯅꯪꯒ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯥꯝꯅ ꯁꯥꯎꯅꯩ ꯍꯥꯏꯅꯦ꯫ ꯅꯈꯣꯏ ꯀꯀꯥꯅ ꯅꯪꯒꯤꯗꯃꯛꯇꯗꯤ ꯂꯣꯏꯅ ꯌꯦꯡꯁꯤꯟꯕꯤꯕꯅꯤ ꯍꯥꯏ꯫ ꯑꯗꯨꯕꯨ ꯍꯥꯏꯕ ꯅꯣꯏ ꯄꯥꯕꯨꯡꯗꯨꯕꯨ ꯉꯥꯎꯔꯤꯕ꯭ꯔꯥꯕ? ꯃꯆꯥ ꯄꯣꯛꯊꯣꯛꯂꯒ ꯃꯆꯥꯒꯤꯗꯃꯛꯇ ꯑꯋꯥꯠ ꯑꯄꯥ ꯀꯔꯤꯃꯠꯇꯁꯨ ꯍꯪꯗꯕ, ꯌꯦꯡꯁꯨ ꯌꯦꯡꯗꯕ." ꯑꯕꯨꯡꯆꯥꯅ ꯈꯨꯝꯃꯤ꯫ "ꯄꯥꯕꯨꯡꯒꯤ ꯋꯥ ꯄꯜꯂꯛꯀꯅꯨ ꯌꯥꯔꯦ꯫ ꯑꯩ ꯄꯥꯕꯨꯡ ꯀꯅꯥꯅꯣ ꯈꯪꯗꯦ꯫ ꯑꯩꯒꯤꯗꯤ ꯀꯀꯥꯅ ꯈꯨꯗꯤꯡꯃꯛꯅꯤ." ꯃꯇꯝ ꯑꯁꯤꯗ ꯔꯣꯃꯤꯂꯥꯅ ꯍꯥꯏꯔꯛꯏ꯫ "ꯅꯪꯒꯤ ꯀꯀꯥꯅ ꯑꯣꯏꯕ ꯌꯥꯔꯣꯏꯌꯦ꯫ ꯀꯀꯥꯒꯤꯁꯨ ꯃꯥꯒꯤ ꯃꯆꯥ ꯂꯩꯔꯤꯕꯅꯤ꯫ ꯅꯪꯕꯨ ꯑꯗꯨꯝ ꯃꯇꯝ ꯀꯨꯏꯅ ꯌꯦꯡꯒꯗꯕ ꯅꯠꯇꯦ꯫ ꯅꯪꯅ ꯀꯔꯤ ꯍꯣꯠꯅꯒꯗꯣꯔꯤꯕ? ꯀꯣꯂꯦꯖ ꯂꯣꯏꯔ ꯃꯇꯨꯡꯗ ꯀꯔꯤ ꯇꯧꯒꯗꯣꯔꯤꯕ? ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯃꯅꯤꯄꯨꯔꯒꯤ ꯊꯕꯛ ꯑꯃ ꯇꯧꯕ ꯍꯥꯏꯕꯁꯦ ꯄꯩꯁꯥꯅꯤ꯫ ꯅꯪꯁꯨ ꯅꯣꯏ ꯄꯥꯕꯨꯡꯗꯧꯅ ꯇꯧꯈ꯭ꯔꯕꯗꯤ ꯍꯌꯦꯡ ꯏꯕꯥꯅꯤꯕꯨ ꯀꯔꯝꯅ ꯌꯨꯝ ꯄꯥꯟꯗꯣꯏꯅꯣ? ꯀꯃꯥꯏꯅ ꯍꯤꯡꯗꯣꯏꯅꯣ?" ꯍꯥꯏꯗꯨꯅ ꯔꯣꯃꯤꯂꯥꯅ ꯉꯁꯤꯗꯤ ꯀꯣꯆꯤ ꯀꯣꯜꯂꯒ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯏ꯫ ꯑꯕꯨꯡꯆꯥꯅ "ꯑꯩ ꯃꯤꯅꯤ ꯀꯩꯅꯣ, ꯈꯣꯡꯈꯨꯠ ꯇꯦꯛꯇꯦ꯫ ꯑꯩꯒꯤ ꯊꯣꯛꯄ ꯉꯝꯅꯕ ꯁꯨꯔꯒ ꯍꯤꯡꯒꯅꯤ꯫ ꯅꯪ ꯀꯤꯕ꯭ꯔꯥꯅꯦ?" ꯔꯣꯃꯤꯂꯥꯅ "ꯁꯨꯔꯒ ꯍꯤꯡꯕ ꯍꯥꯏꯕꯗꯣ ꯀꯌꯥꯝ ꯀꯨꯏꯅ ꯑꯣꯏꯕ ꯌꯥꯒꯗꯒꯦ? ꯍꯌꯦꯡꯋꯥꯏ
ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯃꯁꯥ ꯅꯥꯟꯅ ꯃꯐꯤ ꯃꯔꯣꯟ ꯐꯖꯕ ꯁꯦꯠꯇꯨꯅ ꯃꯄꯥꯝ ꯂꯝꯗꯝ ꯂꯥꯛꯄꯗꯨ ꯎꯔꯒ ꯑꯩ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯊꯋꯥꯏ ꯆꯥꯜꯂꯛꯀꯅꯤ. ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪꯒꯤ ꯐꯅꯕꯅꯤ. ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯊꯕꯛꯀꯨꯝꯕ ꯇ꯭ꯔꯥꯏ ꯇꯧꯁꯤꯜꯂꯨ, ꯍꯣꯠꯅꯧ. ꯅꯈꯣꯏꯒꯤ ꯄꯥꯕꯨꯡꯅ ꯃꯔꯣꯜ ꯑꯃ ꯇꯟꯕꯅꯤ. ꯃꯤꯅꯁꯨ ꯌꯥꯝ ꯍꯥꯏꯅꯩ, ꯃꯤꯅꯁꯨ ꯌꯥꯝ ꯂꯛꯅꯩ ꯍꯥꯏꯗꯨꯅ ꯉꯁꯤꯗꯤ ꯔꯣꯃꯤꯂꯥꯅ ꯋꯥ ꯉꯥꯡꯂꯛꯏ. ꯃꯁꯤꯒꯤ ꯋꯥꯁꯤꯅ ꯑꯕꯨꯡꯆꯥ ꯍꯦꯟꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯗꯦ. ꯉꯁꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯋꯥꯔꯤ ꯀꯌꯥ ꯀꯟꯅ ꯁꯥꯟꯅꯗ꯭ꯔꯦ. ꯑꯕꯨꯡꯆꯥꯁꯨ ꯃꯌꯨꯝꯗ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯂꯥꯛꯑꯦ. ꯃꯁꯤꯒꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯀꯟꯊꯤ ꯑꯁꯤꯅ ꯃꯥꯅ ꯃꯄꯥꯕꯨꯡꯕꯨ ꯌꯥꯝꯅ ꯁꯥꯎꯏ, ꯃꯄꯥꯕꯨꯡꯕꯨ ꯌꯥꯝꯅ ꯋꯥꯔꯧꯏ. ꯃꯄꯥꯕꯨꯡꯗꯕꯨꯗꯤ ꯃꯥꯅ ꯉꯥꯡꯗꯦ, ꯑꯗꯨꯕꯨ ꯀꯀꯥꯗ ꯅꯨꯡꯉꯥꯏꯇꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯑꯗꯨꯝ ꯇꯝꯃꯤ. ꯀꯀꯥ, ꯑꯩꯁꯤꯕꯨ ꯀꯔꯤꯒꯤ ꯄꯥꯕꯨꯡꯅ ꯄꯣꯛꯄꯤꯔꯝꯃꯤꯅꯣ? ꯑꯩꯁꯤꯕꯨ ꯍꯥꯠꯇꯣꯛꯄꯤꯔꯝꯕ ꯌꯥꯗ꯭ꯔꯥ? ꯏꯃꯥꯁꯨ ꯂꯩꯇ꯭ꯔꯦ. ꯑꯩꯒꯤ ꯄꯥꯕꯨꯡ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯑꯩꯅ ꯀꯔꯤꯃꯠꯇ ꯍꯥꯏꯕꯁꯨ ꯉꯝꯗꯕ, ꯊꯕꯛꯁꯨ ꯀꯔꯤꯃꯠꯇ ꯁꯨꯗꯕ, ꯃꯆꯥ ꯑꯃꯒꯤ ꯑꯋꯥꯠ ꯑꯄꯥ ꯀꯔꯤꯃꯠꯇꯁꯨ ꯍꯪꯗꯕ. ꯀꯀꯥ, ꯑꯩ ꯍꯤꯡꯅꯤꯡꯗꯦ, ꯑꯩ ꯁꯤꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯀꯞꯄꯤ. ꯀꯀꯥ ꯑꯗꯨꯅ ꯊꯦꯝꯃꯤ. ꯍꯦ, ꯅꯪ ꯄꯥꯕꯨꯡꯗ ꯉꯥꯡꯒꯅꯨ. ꯅꯪꯒꯤ ꯄꯥꯕꯨꯡ ꯂꯩꯇ꯭ꯔꯕꯁꯨ ꯑꯩꯅ ꯈꯨꯗꯤꯡꯃꯛꯁꯤꯡ ꯌꯦꯡꯂꯤꯁꯤꯗꯤ. ꯃꯁꯤꯗ ꯑꯕꯨꯡꯆꯥꯅ ꯍꯥꯏ. ꯑꯗꯨꯕꯨ ꯃꯤꯅꯗꯤ ꯑꯩꯕꯨ ꯌꯥꯝ ꯂꯛꯅꯩ. ꯅꯪꯒꯤ ꯅꯄꯥꯕꯨꯡ ꯀꯇꯟ, ꯅꯪꯒꯤ ꯅꯄꯥꯕꯨꯡ ꯀꯇꯟꯗꯣ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯍꯥꯏꯅꯩ. ꯀꯀꯥ, ꯑꯩ ꯌꯥꯝ ꯄꯦꯟꯗꯦ, ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯍꯥꯏꯗꯨꯅ ꯑꯕꯨꯡꯆꯥꯁꯦ ꯑꯗꯨꯝ ꯀꯞꯄꯤ. ꯑꯁꯨꯝꯅ ꯌꯨꯝꯒꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯈꯔ ꯊꯣꯛꯂꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯃꯨꯛ ꯀꯔꯤ ꯀꯝꯗꯧꯔꯛꯂꯦ. ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯑꯗꯨꯝ ꯋꯥꯀꯥꯏ ꯑꯁꯤ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ. ꯔꯣꯃꯤꯂꯥ ꯐꯅ ꯑꯣꯏꯕ ꯇꯥꯔꯕꯁꯨ ꯃꯥꯅ ꯑꯕꯨꯡꯆꯥꯁꯦ ꯑꯗꯨꯝ ꯅꯨꯡꯗꯤ ꯅꯨꯡꯁꯤ. ꯃꯄꯥꯕꯨꯡꯅ ꯊꯕꯛ ꯁꯨꯗ꯭ꯔꯕꯁꯨ, ꯃꯄꯥꯕꯨꯡꯅ ꯀꯔꯤꯃꯠꯇ ꯌꯦꯡꯗ꯭ꯔꯕꯁꯨ ꯑꯕꯨꯡꯆꯥꯗꯤ ꯃꯕꯨꯛ ꯐꯕꯅꯤ. ꯍꯌꯦꯡꯋꯥꯏ ꯃꯥꯅ ꯍꯣꯠꯅꯖꯔꯒ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯃꯍꯥꯛꯁꯨ ꯄꯩꯁꯥ ꯄꯥꯏꯔꯛꯄ ꯌꯥꯏ. ꯃꯁꯤꯗ ꯏꯕꯥꯅꯤ ꯅꯨꯡꯉꯥꯏꯅ ꯍꯤꯡꯃꯤꯟꯅꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯤ ꯔꯣꯃꯤꯂꯥ ꯃꯇꯝ ꯀꯨꯏꯅ ꯈꯟꯖꯔꯝꯃꯤ. ꯑꯗꯨꯕꯨ ꯃꯤꯒꯤ ꯋꯥꯀꯥꯏ ꯑꯁꯤꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯟꯈꯤꯕꯅ ꯉꯁꯤꯗꯤ ꯔꯣꯃꯤꯂꯥꯁꯦ ꯇꯞꯅ ꯇꯞꯅ ꯋꯥꯈꯜ ꯑꯁꯤ ꯍꯣꯡꯂꯛꯄꯒꯨꯝ ꯇꯧꯏ. ꯀꯔꯝꯅ ꯍꯣꯡꯂꯛꯂꯤꯕ? ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯔꯣꯃꯤꯂꯥꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯁꯦꯝꯕꯤꯔꯛꯏ. ꯃꯈꯣꯏꯒꯤ ꯃꯅꯦꯒꯤ ꯃꯆꯥꯅꯤ. ꯏꯃꯨꯡ ꯑꯗꯨ ꯏꯅꯥꯛ ꯌꯥꯝꯅ ꯈꯨꯜꯂꯤ. ꯃꯍꯥꯛꯁꯨ ꯊꯕꯛ ꯇꯧꯔꯒꯗꯕꯅꯤ. ꯃꯈꯣꯏꯗ ꯂꯩꯔꯕꯗꯤ ꯅꯪ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯗꯨꯅ ꯁꯦꯝꯂꯛꯄꯅꯤ. ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯃꯃꯥꯟꯅꯕꯤ ꯈꯔꯅꯗꯤ ꯑꯃꯨꯛ ꯊꯤꯡꯏ. ꯑꯗꯨꯃ ꯇꯧꯒꯅꯨ. ꯑꯕꯨꯡꯆꯥꯁꯦ ꯐꯠꯇꯕ ꯃꯤ ꯅꯠꯇꯦ. ꯌꯨꯝꯗ ꯃꯄꯥꯅ ꯊꯕꯛ ꯁꯨꯖꯗ꯭ꯔꯁꯨ, ꯄꯩꯁꯥ ꯄꯥꯏꯖꯗ꯭ꯔꯁꯨ, ꯃꯥꯅ ꯍꯌꯦꯡ ꯍꯣꯠꯅꯖꯔꯒ ꯃꯥꯒꯤꯁꯨ ꯅꯣꯡꯃ ꯃꯥꯏ ꯄꯥꯛꯄ ꯅꯨꯃꯤꯠ ꯑꯃ ꯂꯥꯛꯄ ꯌꯥꯏ. ꯃꯤꯒꯤ ꯅꯨꯡꯁꯤꯅꯕꯗ ꯑꯗꯨꯅ ꯃꯔꯛ ꯊꯠꯀꯅꯨ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯍꯥꯏ. ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯀꯔꯤ ꯈꯪꯉꯤ, ꯏꯃꯥꯟꯅꯕꯤꯅ ꯍꯌꯦꯡ ꯋꯥꯔꯒ ꯅꯈꯣꯏ ꯌꯦꯡꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯁꯤꯅ ꯐꯩꯒꯥꯛ ꯐꯩꯅ ꯋꯥ ꯉꯥꯡꯗꯨꯅ ꯃꯥꯅ ꯃꯔꯨ ꯑꯣꯏꯅ ꯔꯣꯃꯤꯂꯥꯁꯦ ꯋꯥꯈꯜ ꯍꯣꯡꯅꯕ ꯇꯧꯏ. ꯐꯅ ꯀꯟꯅ ꯍꯣꯡꯖꯔꯝꯗꯕꯅꯤ. ꯑꯗꯨꯕꯨ ꯑꯕꯨꯡꯆꯥꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯔꯝꯗ ꯃꯥꯅꯁꯨ ꯄꯥꯎ ꯑꯁꯤ ꯖꯥꯠ ꯖꯥꯠ ꯇꯥꯕꯁꯤꯗ ꯑꯣꯏꯗꯧ ꯃꯥꯟꯗꯦꯗ. ꯅꯨꯡꯁꯤꯕꯅ ꯍꯌꯦꯡꯋꯥꯏ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯋꯥꯔꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯔꯣꯃꯤꯂꯥꯁꯦ ꯉꯁꯤꯗꯤ ꯃꯈꯣꯏꯅ ꯁꯤꯜꯂꯤꯕ ꯅꯨꯄꯥ ꯑꯁꯤꯒ ꯈꯪꯅꯕ ꯍꯥꯏꯕꯗꯨ ꯎꯔꯛꯏ. ꯃꯁꯤꯗꯒꯤ ꯑꯕꯨꯡꯆꯥꯒꯤ ꯊꯃꯣꯏꯗꯤ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯛꯂꯦ. ꯅꯨꯄꯤ ꯑꯁꯤꯒ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯀꯌꯥ ꯀꯟꯅ ꯐꯪꯂꯛꯇ꯭ꯔꯦ. ꯑꯗꯨꯝ ꯃꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯅꯕꯇ ꯔꯣꯃꯤꯂꯥꯅ ꯑꯗꯨꯝ ꯍꯣꯠꯅꯔꯛꯄꯒꯨꯝ ꯇꯧꯏ. ꯔꯣꯃꯤꯂꯥꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯗꯕꯗꯤ ꯅꯠꯇꯦ, ꯅꯨꯡꯁꯤ. ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯇꯣꯏꯅ ꯏꯟꯁꯤꯜꯂꯨꯕꯗꯨꯅ ꯅꯨꯄꯥ ꯑꯁꯤꯒꯁꯨ ꯃꯥꯒ ꯈꯪꯅꯔꯨꯔꯦ. ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯃꯨꯛꯁꯨ ꯃꯥꯁꯦ ꯑꯕꯨꯡꯆꯥꯕꯨ ꯅꯨꯡꯁꯤꯕꯅꯤꯅ ꯑꯕꯨꯡꯆꯥꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯇꯧꯏ. ꯑꯗꯨꯕꯨ ꯑꯕꯨꯡꯆꯥꯅ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯈꯪꯂꯛꯄꯗꯒꯤ ꯃꯥꯅ ꯍꯥꯏ. ꯅꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯅꯪꯒꯤꯗꯃꯛꯇ ꯅꯨꯄꯥ ꯁꯦꯝꯕꯤꯔꯤꯕ, ꯅꯪꯅꯁꯨ ꯋꯥꯔꯤ ꯈꯔꯒ ꯁꯥꯟꯅꯔꯤꯕꯗꯣ ꯑꯩ ꯈꯪꯉꯤ. ꯃꯗꯨ ꯇꯧꯒꯅꯨ. ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯃꯥꯏ ꯄꯥꯛꯀꯅꯤ. ꯑꯩ ꯃꯥꯏ ꯄꯥꯛꯄ ꯃꯤ ꯑꯃ ꯑꯣꯏꯒꯅꯤ. ꯑꯗꯨꯝꯕ ꯇꯧꯒꯅꯨ. ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯑꯕꯨꯡꯆꯥꯅ ꯋꯥ ꯍꯥꯏꯖꯔꯝꯃꯤ. ꯃꯁꯤꯗ ꯔꯣꯃꯤꯂꯥꯅ ꯋꯥꯁꯤ ꯂꯣꯠꯂꯤ. ꯈꯪꯅꯗꯦ, ꯀꯅꯥꯅ ꯍꯥꯏꯔꯤꯅꯣ ꯑꯗꯨꯅꯤ ꯑꯁꯤꯅꯤ ꯄꯪꯈꯨꯝꯗ ꯈꯨꯝꯃꯤ. ꯑꯗꯨꯕꯨ ꯑꯕꯨꯡꯆꯥꯁꯨ ꯃꯥꯒꯤ ꯃꯔꯝ ꯊꯤꯒꯠꯆꯕꯅꯤꯅ ꯑꯗꯨꯝ ꯈꯪꯉꯤ. ꯅꯪꯅ ꯇꯧꯗꯦ ꯇꯧꯗꯦ ꯍꯥꯏꯔꯁꯨ ꯑꯩꯒꯤ ꯊꯃꯣꯏꯅ ꯌꯥꯗꯦ. ꯅꯪ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯩ, ꯃꯥꯒ ꯈꯪꯅꯩ ꯍꯥꯏꯗꯨꯅ ꯑꯕꯨꯡꯆꯥꯅ ꯉꯥꯡꯉꯤ. ꯃꯁꯤꯗꯒꯤ ꯔꯣꯃꯤꯂꯥꯅ ꯈꯪꯅꯗꯦ ꯍꯥꯏꯗꯤ ꯈꯪꯅꯗꯦ, ꯅꯪꯁꯨ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯧ, ꯅꯈꯣꯏ ꯏꯃꯨꯡꯒꯤ ꯂꯩꯔꯤꯕ ꯃꯑꯣꯡ ꯃꯇꯧꯗꯨꯒ ꯍꯥꯏꯗꯨꯅ ꯋꯥꯁꯦ ꯈꯔ ꯀꯟꯅ ꯉꯥꯡꯈꯠꯂꯛꯏ. ꯑꯕꯨꯡꯆꯥ ꯅꯈꯣꯏ ꯏꯃꯨꯡꯒꯤ ꯃꯑꯣꯡ ꯃꯇꯧ ꯍꯥꯏꯔꯛꯄꯁꯤꯗ ꯀꯔꯤ ꯈꯨꯝꯅꯤ? ꯋꯥ ꯂꯥꯟ ꯀꯔꯤꯃꯠꯇ ꯉꯥꯡꯕ ꯉꯝꯗ꯭ꯔꯦ. ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯕ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯑꯣꯏꯔꯛꯏ. ꯅꯨꯃꯤꯠꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯅꯨꯡꯁꯤꯅ ꯑꯕꯨꯡꯆꯥ ꯑꯃꯗꯤ ꯔꯣꯃꯤꯂꯥ ꯋꯥꯔꯤ ꯀꯌꯥ ꯇꯣꯏꯅ ꯁꯥꯟꯅꯗ꯭ꯔꯦ. ꯔꯣꯃꯤꯂꯥꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ. ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯊꯧꯖꯤꯟꯕꯁꯤꯗ ꯃꯥꯒꯤ ꯋꯥꯈꯜ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯍꯣꯡꯂꯛꯈꯤꯕꯅꯤ. ꯃꯥꯁꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯈꯜꯂꯤ, ꯑꯩꯅ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯃꯔꯝꯗ ꯋꯥ ꯉꯥꯡꯉꯨꯔꯤꯁꯤꯕꯨ ꯑꯩꯁꯤꯅ ꯀꯌꯥꯝ ꯃꯇꯤꯛ ꯆꯥꯔꯕꯅꯣ? ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯍꯥꯏꯕꯁꯤꯗ ꯑꯩꯅ ꯁꯨꯝ ꯌꯥꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯃꯥꯕꯨ ꯑꯩꯉꯣꯟꯗ ꯋꯥꯔꯧꯔꯝꯃꯗ꯭ꯔꯥ, ꯑꯩꯉꯣꯟꯗ ꯁꯥꯎꯔꯝꯂꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯔꯣꯃꯤꯂꯥꯁꯨ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯈꯤ. ꯑꯁꯣꯝꯗꯅ ꯑꯕꯨꯡꯆꯥ ꯌꯨꯝꯗ ꯂꯥꯟ ꯌꯥꯝꯅ ꯇꯧꯕ ꯍꯧꯔꯛꯏ. ꯃꯁꯥ ꯃꯇꯣꯝꯇ ꯅꯤꯡꯉꯝꯗꯕ ꯀꯌꯥ ꯑꯗꯨꯅ ꯀꯟꯊꯤ ꯇꯥꯟꯅꯔꯛꯏ.
ꯀꯀꯥꯗꯨꯅ ꯊꯦꯝꯃꯤ ꯀꯀꯥꯗꯨꯅ ꯊꯦꯝꯂ ꯐꯥꯎꯕ ꯃꯍꯥꯛ ꯌꯥꯔꯛꯇ꯭ꯔꯦ ꯃꯍꯥꯛꯇꯤ ꯑꯩꯒꯤ ꯏꯄꯥ ꯅꯠꯇꯦ ꯑꯩꯒꯤ ꯏꯄꯥ ꯅꯠꯇꯦ ꯃꯆꯥꯕꯨ ꯌꯣꯟꯕ ꯉꯝꯕ ꯃꯆꯥꯕꯨ ꯂꯩꯈꯥ ꯇꯥꯍꯟꯕ ꯉꯝꯕ ꯃꯄꯥꯅꯤ ꯍꯥꯏꯗꯨꯅ ꯑꯕꯨꯡꯆꯥꯅ ꯄꯦꯟꯗꯕꯗꯒꯤ ꯋꯥꯁꯤ ꯀꯟꯅ ꯉꯥꯡꯂꯛꯏ ꯃꯆꯥ ꯑꯃꯅ ꯑꯗꯨꯝꯅ ꯊꯋꯥꯏ ꯆꯥꯛꯅ ꯅꯨꯡꯉꯥꯏꯇꯅ ꯉꯥꯡꯂꯛꯂꯤꯕ ꯋꯥꯁꯦ ꯃꯄꯥꯕꯨꯡꯁꯨ ꯉꯁꯤꯗꯤ ꯇꯥꯔꯔꯦ ꯍꯥꯟꯅꯗꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥ ꯉꯥꯡꯂꯕꯁꯨ ꯃꯄꯥꯅ ꯀꯌꯥ ꯀꯟꯅ ꯇꯥꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯕꯨꯡꯆꯥꯅ ꯄꯦꯟꯗꯕ ꯍꯦꯟꯕꯗꯒꯤ ꯃꯥꯒꯤ ꯃꯄꯥꯕꯨꯡꯕꯨ ꯍꯨꯜꯂꯒ ꯉꯥꯡꯕꯁꯤꯗ ꯃꯄꯥꯁꯨ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯁꯣꯝꯗꯗꯤ ꯔꯣꯃꯤꯂꯥꯁꯦ ꯑꯕꯨꯡꯆꯥꯅ ꯁꯨꯀꯥꯎ ꯀꯥꯎꯕ ꯉꯝꯗꯦ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯔꯣꯃꯤꯂꯥꯅ ꯀꯣꯏꯅꯗꯦ ꯍꯥꯏꯔꯕꯁꯨ ꯃꯥꯒꯤ ꯊꯃꯣꯏꯅ ꯌꯥꯈꯤꯗꯦ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯃꯥꯅ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯟꯅꯕꯤꯅ ꯁꯦꯝꯕꯤꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒ ꯔꯣꯃꯤꯂꯥꯒ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯀꯥꯔꯗ ꯀꯣꯏꯕ ꯆꯠꯈꯤꯕꯁꯦ ꯃꯥꯅ ꯎꯈꯤ ꯃꯤꯀꯨꯞ ꯑꯁꯤꯒꯤ ꯊꯋꯥꯏ ꯆꯥꯛꯄꯁꯤ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯃꯥꯒꯤ ꯊꯃꯣꯏ ꯄꯨꯕ ꯉꯝꯈꯤꯗꯕꯅꯤ ꯑꯕꯨꯡꯆꯥꯒꯤꯗꯤ ꯑꯗꯨꯒꯨꯝꯕ ꯀꯥꯔꯁꯨ ꯂꯩꯖꯕ ꯅꯠꯇꯦ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅ ꯂꯩꯒꯅꯤ ꯃꯄꯥ ꯍꯥꯏꯔꯦ ꯊꯕꯛ ꯁꯨꯕ ꯅꯠꯇꯦ ꯀꯀꯥꯅ ꯈꯔ ꯌꯦꯡꯕꯤꯕꯅꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯈꯜꯂꯨꯔꯒ ꯌꯨꯝꯒꯤꯗꯃꯛ ꯈꯟꯕ ꯔꯣꯃꯤꯂꯥꯒꯤꯗꯃꯛ ꯈꯟꯕꯗꯗꯤ ꯑꯕꯨꯡꯆꯥꯒꯤ ꯊꯃꯣꯏ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈꯤ ꯃꯥꯒꯤ ꯀꯀꯥꯅ ꯐꯅ ꯀꯟꯅ ꯊꯦꯝꯂꯕꯁꯨ ꯁꯨꯡꯌꯥ ꯌꯥꯈꯤꯗ꯭ꯔꯦ ꯑꯩꯒꯤ ꯏꯄꯥ ꯂꯩꯇꯦ ꯑꯩꯒꯤ ꯏꯃꯥꯁꯨ ꯉꯜꯂꯦꯗꯅ ꯑꯩꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯂꯩꯈꯤꯗ꯭ꯔꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯄꯥꯁꯨ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯑꯕꯨꯡꯆꯥꯅ ꯋꯥꯁꯤ ꯉꯥꯡꯂꯛꯏ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯦ ꯑꯕꯨꯡꯆꯥ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯗꯒꯤ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯈꯤꯗꯦ ꯀꯀꯥ ꯑꯗꯨꯅ ꯀꯣꯏꯊꯤ ꯊꯤ ꯀꯀꯥ ꯑꯗꯨꯒꯤ ꯃꯆꯥꯁꯤꯡꯅꯁꯨ ꯑꯕꯨꯡꯆꯥꯁꯤ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯈꯤ ꯑꯗꯨꯕꯨ ꯑꯕꯨꯡꯆꯥꯒꯤ ꯃꯔꯝꯗ ꯄꯥꯎ ꯀꯔꯤꯃꯇ ꯇꯥꯈꯤꯗ꯭ꯔꯦ ꯅꯨꯡꯁꯤꯅꯕꯤ ꯅꯨꯄꯤꯒꯁꯨ ꯂꯥꯞꯅꯔꯛꯄ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯃꯥꯒꯤ ꯌꯨꯝꯒꯤ ꯃꯔꯝꯗ ꯉꯥꯡꯂꯛꯄ ꯃꯃꯥꯟꯅꯕꯤꯁꯤꯡꯅꯁꯨ ꯃꯥꯕꯨ ꯍꯟꯊꯅ ꯌꯦꯡꯕ ꯂꯩꯀꯥꯏꯅꯁꯨ ꯑꯃꯅꯁꯨ ꯑꯕꯨꯡꯆꯥꯒꯤꯗꯤ ꯃꯄꯥ ꯑꯁꯤ ꯀꯇꯟꯅꯤ ꯍꯥꯏꯅꯕꯒꯤ ꯋꯥ ꯀꯌꯥ ꯑꯁꯤꯅ ꯑꯕꯨꯡꯆꯥ ꯊꯃꯣꯏ ꯀꯥꯏꯈꯤꯗꯨꯅ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯅꯤ ꯐꯅ ꯀꯟꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ ꯑꯗꯨꯕꯨ ꯑꯕꯨꯡꯆꯥꯒꯤ ꯃꯋꯥ ꯃꯄꯥꯎꯗꯤ ꯀꯔꯤꯃꯇ ꯇꯥꯗ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯐꯥꯎꯕꯗ ꯑꯕꯨꯡꯆꯥ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯤꯅꯕ ꯂꯥꯛꯅꯩ ꯑꯗꯨꯕꯨ ꯃꯥꯁꯤ ꯀꯗꯥꯏꯗ ꯂꯩꯈꯤꯕꯅꯣ ꯀꯗꯥꯏꯗ ꯆꯠꯈꯤꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯁꯣꯝꯗ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗꯅ ꯃꯥꯒꯤ ꯃꯄꯥꯕꯨꯡ ꯑꯁꯦ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯔꯤ ꯉꯁꯤꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯌꯥꯏꯐꯕꯤꯕꯨ ꯃꯥꯅ ꯀꯧꯗꯨꯅ ꯇꯦꯡꯊꯥꯔꯛꯏ ꯌꯥꯏꯐꯕꯤ ꯅꯪꯅ ꯍꯥꯏꯔꯝꯕ ꯊꯕꯛꯁꯤꯡꯗꯣ ꯑꯩꯅ ꯉꯁꯤ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯑꯩꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯨꯕ ꯈꯨꯗꯤꯡꯃꯛ ꯄꯨꯟꯅ ꯁꯣꯏꯔꯔꯦ ꯉꯁꯤꯗꯤ ꯅꯆꯥꯅꯨꯄꯥꯁꯦ ꯑꯩꯕꯨ ꯋꯥꯔꯧꯔꯦ ꯑꯩꯕꯨ ꯃꯥꯅ ꯆꯩꯔꯔꯦ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯅꯆꯥꯅꯨꯄꯥꯗꯣ ꯑꯩꯕꯨ ꯋꯥꯔꯧꯕ ꯍꯦꯟꯕꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯅꯪꯅ ꯆꯠꯂꯝꯕ ꯄꯥꯎꯈꯣꯡ ꯑꯁꯤ ꯀꯔꯤꯅꯣ ꯅꯪꯅ ꯄꯥꯡꯊꯣꯛꯎ ꯍꯥꯏꯕ ꯊꯕꯛꯁꯤꯡꯁꯦ ꯑꯩꯅ ꯄꯥꯡꯊꯣꯛꯄꯗ ꯃꯥꯏ ꯄꯥꯛꯇ꯭ꯔꯦ ꯃꯁꯤꯔꯥ ꯅꯪꯒꯤ ꯑꯄꯦꯟꯕ ꯍꯥꯏꯗꯨꯅ ꯃꯥꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯗꯨꯅ ꯀꯞꯂꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯃꯈꯣꯏ ꯃꯤ ꯈꯔ ꯆꯪꯂꯛꯏ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯁꯥꯃꯣ ꯑꯃꯗꯤ ꯃꯆꯥꯁꯤꯡꯅꯤ ꯃꯌꯥꯝꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯇꯧ ꯃꯥꯅ ꯀꯞꯂꯤꯕꯁꯤ ꯎꯕꯗ ꯁꯥꯃꯣ ꯉꯥꯏꯍꯥꯛꯇꯪ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯥꯁꯤꯡ ꯆꯪꯂꯛꯄꯗꯨꯕꯨꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯆꯪꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯊꯥꯖꯤꯟꯈ꯭ꯔꯦ ꯁꯥꯃꯣꯅ ꯇꯥꯆꯧ ꯑꯗꯣꯝꯅ ꯍꯦꯛ ꯀꯧꯔꯛꯄꯗꯒꯤ ꯃꯌꯥꯝꯕꯅ ꯏꯕꯨꯡꯉꯣ ꯁꯥꯃꯣ ꯄꯥꯎ ꯇꯥꯔꯕ꯭ꯔꯥ ꯏꯆꯥꯒꯤ ꯄꯥꯎ ꯇꯥꯔꯕ꯭ꯔꯥ ꯏꯆꯥꯒꯤ ꯄꯥꯎ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯣꯏꯔꯥꯡꯅ ꯍꯪꯉꯤ ꯃꯇꯝ ꯑꯁꯤꯗ ꯈꯨꯝꯃꯤ ꯇꯥꯔꯦ ꯃꯥꯒꯤ ꯃꯔꯝꯗ ꯄꯥꯎ ꯈꯪꯂꯦ ꯇꯥꯆꯧ ꯐꯤꯕꯝ ꯑꯁꯤꯕꯨ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯑꯁꯦꯡꯕꯁꯤꯡ ꯑꯁꯤ ꯍꯥꯏꯗꯣꯛꯀꯅ ꯐꯔꯣꯏꯗ꯭ꯔꯥꯅꯦ ꯇꯥꯆꯧ ꯃꯌꯥꯝꯕꯅ ꯈꯨꯝꯃꯤ ꯍꯥꯏꯗꯣꯛꯀꯅꯤ ꯃꯇꯝ ꯈꯔꯗ ꯉꯥꯏꯔꯕꯅꯤ ꯍꯥꯏꯗꯣꯛꯂꯒꯅꯤ ꯅꯪꯗꯤ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯑꯩꯅ ꯍꯥꯏꯗꯣꯛꯇ꯭ꯔꯤ ꯐꯥꯎꯕ ꯅꯪꯅ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦꯀꯣ ꯁꯥꯃꯣꯅ ꯇꯥꯆꯧ ꯂꯩꯀꯥꯏꯅ ꯃꯤꯅ ꯑꯃꯅ ꯇꯥꯆꯧꯕꯨ ꯌꯥꯝꯅ ꯅꯣꯛꯅꯕ ꯂꯛꯅꯕ ꯑꯗꯨꯒ ꯏꯆꯥ ꯑꯕꯨꯡꯆꯥꯗꯁꯨ ꯃꯌꯥꯝꯅ ꯂꯛꯅꯕ ꯅꯣꯛꯅꯕꯁꯤ ꯇꯥꯆꯧꯕꯨ ꯈꯥꯡꯕ ꯉꯝꯂꯤꯕ꯭ꯔꯥꯅꯦ ꯑꯩ ꯇꯁꯦꯡꯅꯃꯛ ꯇꯥꯆꯧꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯉꯛꯇꯕ ꯉꯝꯗꯦ ꯃꯌꯥꯝꯕꯅ ꯈꯨꯝꯃꯤ ꯁꯥꯃꯣ ꯃꯁꯤ ꯅꯪꯒꯤ ꯅꯇꯩꯃꯅ ꯄꯥꯝꯂꯝꯕ ꯊꯕꯛꯅꯤ ꯑꯩꯅ ꯃꯥꯅ ꯍꯥꯏꯔꯝꯕꯁꯤꯡ ꯑꯗꯣ ꯉꯁꯤ ꯐꯥꯎꯕ ꯉꯥꯛꯂꯤ ꯑꯩ ꯉꯥꯛꯈꯤꯅꯤ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩꯒꯤ ꯏꯆꯥꯒꯤ ꯊꯃꯣꯏꯗ ꯇꯥꯈꯤꯕ ꯃꯃꯤ ꯑꯩꯒꯤ ꯏꯆꯥꯒꯤ ꯊꯃꯣꯏꯅ ꯄꯥꯝꯖꯈꯤꯕ ꯑꯩꯒꯤ ꯏꯆꯥꯒꯤ ꯄꯨꯟꯁꯤꯗ ꯑꯍꯥꯟꯕ ꯅꯨꯡꯁꯤꯖꯈꯤꯕ ꯔꯣꯃꯤꯂꯥꯗꯤ ꯑꯩꯒꯤ ꯏꯆꯥ ꯀꯩꯗꯧꯉꯩꯗ ꯀꯥꯏꯅꯍꯜꯂꯣꯏ ꯑꯗꯨꯕꯨ ꯑꯩꯅ ꯄꯥꯝꯂꯝꯕ ꯊꯕꯛ ꯈꯔꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯃꯥꯏ ꯄꯥꯛꯍꯟꯒꯅꯤ ꯑꯁꯨꯝꯅ ꯃꯌꯥꯝꯕꯅ ꯋꯥ ꯉꯥꯡꯂꯛꯏ ꯁꯥꯃꯣ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯐꯝ ꯊꯣꯛꯐꯝ ꯈꯪꯗ꯭ꯔꯦ ꯁꯥꯃꯣ ꯋꯥ ꯑꯃꯇ ꯍꯥꯏꯔꯝꯗꯅ ꯀꯥ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤ ꯅꯨꯃꯤꯠꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯁꯥꯃꯣꯅ ꯑꯕꯨꯡꯆꯥꯕꯨ ꯊꯦꯝꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯀꯣꯂꯦꯖ ꯀꯥꯅꯅꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏ ꯑꯗꯨꯕꯨ ꯑꯕꯨꯡꯆꯥꯗꯤ ꯌꯥꯗ꯭ꯔꯦ ꯑꯩ ꯊꯕꯛ ꯁꯨꯒꯅꯤ ꯑꯩꯅ ꯉꯝꯂꯤ ꯐꯥꯎꯕꯗꯤ ꯏꯁꯥꯅ ꯇꯥꯟꯒꯅꯤ ꯍꯥꯏ
ꯁꯥꯃꯣꯅ ꯊꯤꯡꯉꯤ ꯅꯪ ꯑꯩꯈꯣꯏꯕꯨ ꯌꯣꯟꯒꯅꯨ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯑꯕꯨꯡꯆꯥꯅ ꯁꯥꯎꯏ ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯑꯩꯈꯣꯏꯕꯨ ꯌꯣꯜꯂꯤꯁꯤꯗꯤ ꯁꯥꯃꯣꯅ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤ ꯃꯥꯏ ꯈꯔ ꯉꯥꯛꯑꯣ ꯅꯪꯅ ꯇꯧꯅꯤꯡꯕ ꯑꯃ ꯍꯥꯏꯌꯨ ꯃꯁꯤꯗ ꯅꯪꯅ ꯀꯣꯂꯦꯖ ꯀꯥꯗ꯭ꯔꯕꯁꯨ ꯅꯪꯒꯤ ꯑꯄꯥꯝꯕꯗꯨ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯁꯥꯃꯣꯅ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯑꯕꯨꯡꯆꯥꯅ ꯈꯨꯝꯃꯤ ꯑꯩ ꯌꯨꯝꯗ ꯂꯩꯕ ꯇꯜꯂꯦ ꯑꯩꯒꯤ ꯄꯥꯕꯨꯡ ꯎꯅꯤꯡꯗꯦ ꯑꯩꯒꯤ ꯏꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝꯅ ꯊꯣꯛꯏ ꯑꯗꯨꯅ ꯑꯩ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯊꯕꯛꯀꯤꯗꯃꯛꯇ ꯑꯩ ꯇꯨꯏꯁꯟ ꯇꯧꯅꯤꯡꯉꯤ ꯇꯨꯏꯁꯟ ꯇꯧꯔꯒ ꯑꯩ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯊꯕꯛ ꯇ꯭ꯔꯥꯏ ꯇꯧꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯑꯕꯨꯡꯆꯥꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯁꯥꯃꯣꯅ ꯊꯧꯅꯥ ꯄꯤꯕꯤꯈꯤ ꯇꯧꯔꯣ ꯅꯪꯒꯤ ꯑꯄꯥꯝꯕ ꯇꯨꯏꯁꯟꯗꯣ ꯇꯧꯔꯣ ꯉꯁꯤꯃꯛ ꯍꯌꯦꯡꯃꯛ ꯅꯪꯅ ꯆꯠꯀꯦ ꯍꯥꯏꯕꯁꯨ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯑꯕꯨꯡꯆꯥꯗ ꯑꯗꯨꯝꯅ ꯀꯀꯥꯁꯤꯅ ꯑꯌꯥꯕ ꯄꯤꯈꯤ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯕꯨꯡꯆꯥ ꯀꯟꯅ ꯍꯣꯠꯅꯈꯤ ꯃꯍꯥꯛ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯑꯦꯛꯖꯥꯝꯒꯤꯗꯃꯛꯇ ꯇꯨꯏꯁꯟ ꯇꯧꯒꯦ ꯍꯥꯏꯕꯁꯤꯗ ꯑꯌꯥꯕ ꯐꯪꯕꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯃꯍꯥꯛ ꯆꯠꯈꯤ ꯑꯇꯩ ꯑꯃꯅꯗꯤ ꯃꯍꯥꯛꯁꯦ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯁꯣꯟꯅꯩ ꯑꯁꯣꯝꯗꯁꯨ ꯔꯣꯃꯤꯂꯥ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯤ ꯇꯥꯕꯅꯤ ꯑꯗꯨꯕꯨ ꯃꯥꯡꯕꯗꯤ ꯅꯠꯇꯦ ꯁꯥꯃꯣꯅ ꯂꯣꯟꯅ ꯊꯤꯗꯨꯅ ꯐꯪꯗꯨꯅ ꯑꯁꯨꯝꯅ ꯂꯣꯟꯅ ꯊꯥꯈꯤꯕꯅꯤ ꯔꯣꯃꯤꯂꯥꯁꯨ ꯑꯕꯨꯡꯆꯥꯒꯤꯗꯃꯛ ꯈꯟꯕꯗ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯗꯦ ꯃꯍꯥꯛꯁꯨ ꯀꯞꯄꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯏꯟꯁꯤꯟꯕꯗ ꯑꯗꯨꯝ ꯌꯥꯔꯨꯕꯅꯤ ꯃꯥꯒ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥꯁꯤꯗꯤ ꯃꯥꯒꯤ ꯀꯔꯥ ꯍꯦꯟꯅ ꯃꯑꯣꯡ ꯃꯇꯧ ꯑꯃꯗꯤ ꯑꯗꯨꯝ ꯂꯩ ꯔꯣꯃꯤꯂꯥꯅ ꯃꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯄꯥꯝꯗꯦ ꯑꯕꯨꯡꯆꯥꯒꯤ ꯌꯨꯝꯗ ꯂꯥꯏꯔꯖꯕ ꯇꯥꯔꯕꯁꯨ ꯑꯕꯨꯡꯆꯥꯒꯤ ꯊꯃꯣꯏ ꯁꯦꯡꯕ ꯏꯆꯝ ꯆꯝꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯁꯤꯗ ꯃꯥꯅ ꯑꯕꯨꯡꯆꯥꯕꯨ ꯑꯗꯨꯝ ꯅꯨꯡꯁꯤ ꯀꯥꯎꯕ ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯗꯦ ꯑꯁꯣꯝꯗꯁꯨ ꯑꯕꯨꯡꯆꯥꯒꯤ ꯃꯄꯥꯕꯨꯡ ꯑꯁꯤ ꯉꯁꯤꯗꯤ ꯃꯆꯥꯗꯨꯅ ꯌꯨꯝꯗ ꯂꯩꯇ꯭ꯔꯕ ꯇꯨꯡ ꯃꯍꯥꯛ ꯋꯥꯈꯜ ꯃꯣꯟ ꯈꯜꯂꯛꯏ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯁꯤꯅ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯃꯍꯩꯅ ꯃꯥꯏ ꯄꯥꯛꯂꯛꯄ ꯇꯥꯔꯕꯁꯨ ꯃꯆꯥꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯅꯤꯡꯉꯝꯗꯕ ꯀꯌꯥ ꯑꯃꯗꯤ ꯑꯗꯨꯝ ꯊꯣꯛꯈꯤꯅꯤ ꯈꯟꯕꯗꯒꯤ ꯃꯄꯥꯕꯨꯡ ꯑꯁꯤꯅ ꯉꯁꯤꯗꯤ ꯂꯣꯟꯅ ꯔꯣꯃꯤꯂꯥꯕꯨ ꯃꯥꯅ ꯁꯤꯟꯅꯔꯛꯈꯤ ꯔꯣꯃꯤꯂꯥꯒ ꯃꯆꯥꯗꯨꯒ ꯊꯨꯡꯅꯅꯕꯒꯤꯗꯃꯛꯇ ꯃꯄꯥꯕꯨꯡꯅ ꯍꯣꯠꯅꯔꯛꯏ ꯔꯣꯃꯤꯂꯥꯅ ꯀꯣꯂꯦꯖ ꯆꯠꯂꯕꯁꯨ ꯑꯃ ꯊꯕꯛ ꯆꯠꯄ ꯇꯥꯔꯕꯁꯨ ꯃꯄꯥꯕꯨꯡ ꯑꯁꯤꯅ ꯁꯛ ꯂꯣꯜꯂꯒ ꯃꯆꯥꯅꯨꯄꯥꯅ ꯃꯄꯥꯟ ꯂꯝꯗ ꯂꯩꯈꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯅ ꯁꯤꯟꯅꯔꯛꯏ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯔꯣꯃꯤꯂꯥꯒ ꯅꯨꯡꯁꯤꯅꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯑꯁꯦꯡꯕ ꯇꯟꯖꯥ ꯑꯃ ꯉꯥꯏꯗꯨꯅ ꯈꯨꯗꯣꯡꯆꯥꯅꯕ ꯍꯣꯠꯅꯅꯕ ꯀꯌꯥ ꯑꯃ ꯇꯧꯈꯤꯕꯁꯦ ꯃꯁꯤ ꯐꯥꯎꯕꯗ ꯃꯄꯥꯕꯨꯡ ꯑꯁꯤꯅ ꯂꯣꯟꯅ ꯀꯟꯕꯤꯈꯤ ꯑꯗꯨꯒ ꯔꯣꯃꯤꯂꯥꯕꯨ ꯃꯌꯨꯝ ꯌꯧꯅꯕ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯥꯕꯤꯔꯛꯈꯤ ꯇꯣꯉꯥꯟꯕ ꯃꯤ ꯑꯃ ꯁꯥꯗꯨꯅ ꯃꯉꯣꯟꯗ ꯄꯥꯎꯇꯥꯛ ꯀꯌꯥ ꯑꯃꯁꯨ ꯄꯤꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯄꯥꯕꯨꯡ ꯑꯁꯤꯅ ꯔꯣꯃꯤꯂꯥꯕꯨ ꯀꯨꯠꯁꯦꯠ ꯁꯦꯟꯅꯕꯤꯔꯛꯏ ꯀꯔꯤꯒꯤꯗꯃꯛ ꯃꯆꯥꯅꯨꯄꯥꯒꯤꯗꯃꯛꯇ ꯑꯁꯣꯝꯗꯗꯤ ꯑꯕꯨꯡꯆꯥꯗ ꯁꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯥꯗꯤ ꯔꯣꯃꯤꯂꯥꯕꯨ ꯀꯥꯎꯊꯣꯔꯛꯂꯦ ꯑꯩꯍꯥꯛ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯦ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯃꯥꯏ ꯄꯥꯛꯄ ꯃꯤ ꯑꯃ ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯁꯤꯅ ꯃꯉꯣꯟꯗ ꯊꯧꯅꯥ ꯀꯌꯥ ꯑꯃ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯄꯥꯕꯨꯡꯒꯤ ꯋꯥꯈꯜꯗꯗꯤ ꯔꯣꯃꯤꯂꯥꯒ ꯃꯈꯣꯏ ꯑꯅꯤ ꯀꯥꯏꯅꯍꯟꯅꯤꯡꯗꯦ ꯊꯨꯡꯅꯍꯟꯅꯤꯡꯉꯤ ꯃꯄꯥꯕꯨꯡ ꯑꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯈꯨꯗꯤꯡ ꯀꯞꯄꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯑꯗꯨꯝ ꯁꯣꯜꯂꯒ ꯉꯁꯤ ꯐꯥꯎꯕ ꯃꯍꯥꯛ ꯆꯣꯏꯔꯣꯟ ꯀꯌꯥ ꯑꯃ ꯂꯣꯜꯂꯤ ꯁꯥꯃꯣꯅ ꯃꯇꯝ ꯑꯌꯥꯝꯕꯗ ꯃꯌꯥꯝꯕꯕꯨ ꯊꯦꯝꯃꯤ ꯑꯁꯨꯝꯅ ꯉꯁꯤꯗꯤ ꯅꯣꯡꯃꯒꯤ ꯃꯇꯝ ꯀꯌꯥ ꯍꯧꯈ꯭ꯔꯦ ꯔꯣꯃꯤꯂꯥꯒ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯔꯣꯃꯤꯂꯥꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯈꯨꯗꯣꯡꯆꯥꯕ ꯀꯔꯤꯃꯠꯇ ꯐꯪꯕ ꯉꯝꯗꯦ ꯔꯣꯃꯤꯂꯥꯅꯁꯨ ꯅꯨꯄꯥꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤ ꯌꯥꯝ ꯍꯩꯅꯔꯛꯇꯦ ꯅꯨꯡꯁꯤꯅꯕꯗ ꯑꯕꯨꯡꯆꯥꯅ ꯃꯉꯣꯟꯗ ꯁꯥꯔꯝꯕ ꯋꯥꯔꯤꯗꯨꯒ ꯅꯨꯄꯥꯁꯤꯅ ꯁꯥꯔꯛꯄ ꯋꯥꯔꯤꯁꯤꯒ ꯌꯥꯝꯅ ꯈꯦꯠꯅꯩ ꯑꯍꯣꯡꯕ ꯌꯥꯝꯅ ꯂꯩ ꯑꯁꯨꯝꯅ ꯅꯨꯄꯥꯁꯤꯒꯤ ꯍꯩꯅꯗꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯃꯃꯥꯟꯅꯕꯤꯗꯁꯨ ꯃꯥꯅ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏꯅ ꯁꯦꯝꯕꯤꯔꯛꯄ ꯅꯨꯄꯥꯁꯦ ꯃꯑꯣꯡ ꯃꯇꯧ ꯏꯇꯧ ꯇꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯁꯤꯗ ꯃꯃꯥꯟꯅꯕꯤꯗ ꯅꯣꯛꯂꯗꯨꯅ ꯑꯗꯨꯗꯤ ꯆꯦꯜꯂꯨ ꯀꯩꯅꯣ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏ ꯔꯣꯃꯤꯂꯥꯅ ꯄꯥꯝꯗꯦ ꯌꯥꯗꯦ ꯑꯗꯨꯕꯨ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯃꯥꯒ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥꯁꯦ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯐꯥꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯋꯥ ꯂꯥꯎꯅꯔꯛꯏ ꯐꯥꯔꯤꯕꯁꯤꯁꯨ ꯂꯩꯁꯥꯕꯤ ꯅꯠꯇꯦ ꯃꯧꯒꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎꯁꯤ ꯇꯥꯔꯛꯏ ꯔꯣꯃꯤꯂꯥ ꯃꯤꯀꯨꯞ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯏꯀꯥꯏꯈꯤ ꯑꯕꯨꯡꯆꯥꯒ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯔꯝꯕꯁꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯑꯗꯨꯅꯤ ꯑꯁꯤꯅꯤ ꯄꯪꯍꯥꯏꯗ ꯍꯥꯏꯕꯗ ꯃꯥꯅꯁꯨ ꯌꯥꯔꯨꯕ ꯑꯕꯨꯡꯆꯥꯒ ꯃꯈꯣꯏꯅꯤ ꯂꯥꯞꯅꯈꯤꯕ ꯑꯕꯨꯡꯆꯥꯁꯨ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯈꯪꯗꯅ ꯃꯥꯡꯈꯤꯕ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯥꯒ ꯅꯨꯡꯁꯤꯅꯔꯤꯕꯅꯤ ꯍꯥꯏꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯃꯧ ꯑꯃꯒ ꯐꯥꯔꯦ ꯈꯣꯠꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯕ ꯃꯇꯝꯁꯤꯗ ꯔꯣꯃꯤꯂꯥ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯏꯀꯥꯏꯈꯤ ꯏꯀꯥꯏꯕꯁꯤꯅ ꯃꯍꯥꯛ ꯌꯨꯝꯗꯒꯤ ꯐꯥꯎꯕ ꯊꯣꯛꯈꯤꯗꯦ ꯃꯇꯝ ꯐꯅꯌꯥꯝ ꯂꯩ ꯔꯣꯃꯤꯂꯥ ꯀꯣꯂꯦꯖ ꯐꯥꯎꯕ ꯀꯥꯈꯤꯗꯕ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯃꯇꯝ ꯀꯌꯥ ꯑꯁꯨꯝ ꯍꯧꯈꯤ ꯉꯁꯤꯗꯤ ꯇꯨꯏꯁꯟ ꯀꯟꯅ ꯇꯧꯕꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯕꯗꯒꯤ ꯊꯥ 4-5ꯒꯤ ꯃꯇꯨꯡꯗꯗꯤ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯊꯕꯛ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯃꯇꯝꯁꯤꯗ ꯑꯕꯨꯡꯆꯥ ꯊꯕꯛ ꯃꯥꯏ ꯄꯥꯛꯂꯦ ꯊꯕꯛ ꯈꯜꯂꯦ ꯑꯕꯨꯡꯆꯥꯒꯤ ꯍꯣꯠꯅꯕ ꯀꯟꯕ ꯃꯥꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯏ ꯄꯥꯛꯂꯛꯄꯗ ꯃꯄꯥꯕꯨꯡ ꯑꯁꯤ ꯄꯦꯜꯂꯤ ꯃꯆꯥꯗꯨ ꯊꯕꯛ ꯈꯜꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯁꯥꯃꯣꯗ ꯍꯥꯟꯅ ꯄꯥꯎ ꯇꯝꯂꯛꯏ
ꯁꯥꯃꯣꯅ ꯑꯃꯨꯛ ꯃꯥꯒꯤ ꯃꯌꯥꯝꯕꯗ ꯄꯥꯎꯁꯤ ꯇꯝꯃꯤ꯫ ꯑꯕꯨꯡꯆꯥꯗꯤ ꯃꯄꯥꯕꯨ ꯌꯥꯝꯅ ꯁꯥꯎꯏ, ꯃꯄꯥꯕꯨꯡꯗ ꯄꯥꯎꯁꯤ ꯇꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯆꯥ ꯊꯕꯛ ꯈꯜꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯤ ꯇꯥꯕꯗ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯄꯥ ꯑꯁꯤꯒꯤ ꯍꯔꯥꯎꯕꯁꯤ ꯀꯔꯤ ꯍꯥꯏꯅꯤ? ꯍꯔꯥꯎꯕ ꯍꯦꯟꯃꯟꯗꯅ ꯃꯍꯥꯛꯁꯤ ꯀꯞꯄꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯔꯒ ꯅꯪꯅ ꯈꯟꯖꯔꯝꯕꯗꯨ ꯃꯥꯏ ꯄꯥꯛꯂꯦ, ꯅꯪꯅ ꯈꯟꯖꯔꯝꯕꯗꯨ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯥꯏ꯫ ꯃꯁꯤꯗꯒꯤ ꯅꯨꯡꯉꯥꯏꯕ ꯍꯦꯟꯃꯟꯕꯗꯒꯤ ꯃꯄꯥꯁꯦ ꯋꯥꯟꯊꯔꯛꯏ꯫ ꯋꯥꯟꯊꯔꯛꯄꯗ ꯁꯥꯃꯣꯅ ꯂꯥꯏꯀꯟꯅꯗꯨꯅ ꯃꯍꯥꯛꯄꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯏ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯗ ꯑꯕꯨꯡꯆꯥ ꯃꯌꯨꯝ ꯊꯣꯔꯛꯏ꯫ ꯃꯌꯨꯝ ꯊꯣꯔꯛꯂꯕꯁꯨ ꯃꯍꯥꯛ ꯃꯥꯒꯤ ꯌꯨꯝꯗ ꯆꯪꯗꯦ, ꯀꯀꯥꯒꯤ ꯃꯌꯨꯝꯗ ꯑꯣꯏꯅ ꯆꯪꯏ꯫ ꯀꯀꯥꯗꯤ ꯌꯨꯝꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯍꯣꯁꯄꯤꯇꯥꯜ ꯆꯠꯈꯤ ꯍꯥꯏꯗꯨꯅ ꯃꯆꯥꯁꯤꯡꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗꯕꯨꯗꯤ ꯃꯍꯥꯛ ꯂꯥꯛꯏ꯫ ꯍꯣꯁꯄꯤꯇꯥꯜꯗ ꯃꯥꯒꯤ ꯃꯄꯥꯗꯨ ꯅꯥꯔꯒ ꯂꯩꯔꯤꯕꯅꯤ꯫ ꯑꯁꯤ ꯐꯥꯎꯕꯗ ꯑꯕꯨꯡꯆꯥꯗꯤ ꯃꯥꯒꯤ ꯃꯄꯥꯕꯨꯡ ꯑꯗꯨꯕꯨ ꯅꯥꯏ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯆꯠꯂꯝꯕ ꯇꯥꯔꯕꯁꯨ ꯀꯌꯥ ꯍꯦꯟꯅ ꯃꯥꯅ ꯅꯨꯡꯁꯤꯕꯒꯤ ꯃꯑꯣꯡ ꯃꯇꯧꯗꯤ ꯃꯄꯥꯕꯨꯡꯗ ꯎꯠꯈꯤꯗꯦ꯫ ꯆꯪꯂꯛꯄꯒ ꯃꯥꯅ ꯁꯥꯃꯣꯕꯨ ꯈꯨꯔꯨꯝꯃꯤ꯫ ꯃꯄꯥꯁꯨ ꯃꯁꯥꯕꯨꯗꯤ ꯈꯤꯇꯪ ꯀꯟꯈꯠꯂꯕꯅꯤ꯫ ꯁꯥꯃꯣꯗ ꯃꯥꯅ ꯈꯨꯔꯨꯝꯖꯕ, ꯃꯥꯅ ꯃꯄꯥꯗꯧꯅ ꯈꯟꯕꯁꯤꯗ ꯃꯄꯥꯕꯨꯡ ꯑꯁꯤ ꯃꯥꯗꯤ ꯄꯦꯟꯊꯣꯛꯆꯩ, ꯅꯨꯡꯉꯥꯏꯖꯩ꯫ ꯁꯥꯃꯣꯅꯗꯤ ꯅꯪꯒꯤ ꯄꯥꯕꯨꯡꯕꯨꯁꯨ ꯈꯨꯔꯨꯝꯃꯨ ꯍꯥꯏ꯫ ꯃꯁꯤꯗ ꯑꯕꯨꯡꯆꯥ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯝꯕ ꯇꯥꯔꯕꯁꯨ ꯑꯕꯨꯡꯆꯥ ꯃꯥꯒꯤ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯏ꯫ ꯃꯤ ꯃꯊꯪ ꯋꯥ ꯂꯥꯎꯅꯔꯦ꯫ ꯑꯕꯨꯡꯆꯥꯗꯣ ꯊꯣꯔꯛꯂꯦ, ꯑꯕꯨꯡꯆꯥꯗꯣ ꯊꯕꯛ ꯈꯜꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯋꯥ ꯂꯥꯎꯅꯔꯛꯏ꯫ ꯃꯁꯤꯒꯤ ꯄꯥꯎ ꯑꯁꯤ ꯔꯣꯃꯤꯂꯥ ꯇꯥꯔꯛꯏ꯫ ꯔꯣꯃꯤꯂꯥꯗ ꯅꯠꯇꯦ, ꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯂꯣꯏꯅ ꯇꯥꯔꯛꯏ꯫ ꯏꯀꯥꯏꯕꯅ ꯈꯝ ꯊꯦꯡꯂꯦ ꯔꯣꯃꯤꯂꯥ꯫ ꯃꯥꯒꯤ ꯅꯨꯄꯥ ꯑꯃꯒ ꯅꯨꯡꯁꯤꯅꯕꯒꯤ ꯋꯥꯔꯤ ꯑꯕꯨꯡꯆꯥ ꯈꯪꯈꯤꯕꯅꯤ꯫ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯅꯤꯡꯉꯝꯗꯕꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯥꯡꯈꯤꯕꯅꯤ, ꯂꯣꯠꯈꯤꯕꯅꯤ꯫ ꯃꯥꯅꯁꯨ ꯑꯕꯨꯡꯆꯥꯗ ꯋꯥ ꯀꯌా ꯑꯃ ꯉꯥꯡꯈꯤꯕ, ꯃꯄꯥꯕꯨꯡꯒꯤ ꯃꯔꯝꯗꯁꯨ ꯋꯥ ꯀꯌా ꯑꯃ ꯉꯥꯡꯈꯤꯕ꯫ ꯍꯌꯦꯡꯋꯥꯏ ꯊꯕꯛ ꯁꯨꯔꯒ ꯀꯔꯝꯅ ꯍꯤꯡꯒꯅꯤ, ꯑꯗꯨꯅ ꯑꯣꯏꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥ ꯀꯌꯥ ꯑꯁꯤꯅ ꯁꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯕꯨꯡꯆꯥ ꯉꯁꯤꯗꯤ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯊꯕꯛ ꯑꯁꯤ ꯈꯟꯈꯤꯕꯅꯤ ꯍꯥꯏꯕ ꯌꯥꯏ꯫ ꯔꯣꯃꯤꯂꯥ, ꯃꯃꯥꯟꯅꯕꯤꯁꯤꯡꯗ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝꯅ ꯐꯥꯎꯖꯩ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕꯤꯁꯤꯡ ꯂꯥꯛꯏ꯫ ꯃꯃꯥꯟꯅꯕꯤꯁꯤꯡꯗ ꯃꯥꯅꯗꯤ ꯅꯥꯀꯣꯏꯅꯅ ꯋꯥ ꯈꯔꯗꯤ ꯉꯥꯡꯏ꯫ ꯑꯩ ꯀꯩꯁꯨꯝ ꯈꯟꯗꯦ, ꯑꯩꯒꯤ ꯂꯥꯏꯕꯛꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤ ꯃꯥꯒꯤ ꯄꯥꯎꯈꯨꯝꯅꯤ꯫ ꯑꯁꯣꯝꯗꯅ ꯑꯕꯨꯡꯆꯥꯒꯤ ꯃꯄꯥꯕꯨꯡ ꯑꯁꯤ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯄꯨꯊꯔꯛꯂꯦ꯫ ꯐꯃꯨꯡꯗ ꯇꯨꯝꯍꯜꯂꯒ ꯊꯝꯂꯤ꯫ ꯃꯆꯥꯁꯨ ꯃꯄꯥ ꯀꯧꯕꯅꯤꯅ ꯉꯥꯏꯍꯥꯛꯇꯪꯗꯤ ꯃꯇꯦꯡ ꯄꯥꯡꯉꯤ, ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯅ ꯊꯧꯁꯥꯗꯦ꯫ ꯌꯨꯝꯗ ꯂꯩꯔꯕꯁꯨ ꯃꯥꯗꯤ ꯀꯀꯥꯒꯤ ꯌꯨꯝꯗ ꯑꯗꯨꯝ ꯆꯪꯏ꯫ ꯃꯍꯥꯛꯅ ꯃꯇꯣꯝꯇꯃꯛ ꯀꯥꯗ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯄꯥꯕꯨꯡꯅ ꯑꯕꯨꯡꯆꯥꯕꯨ ꯀꯧꯏ, ꯑꯕꯨꯡꯆꯥ ꯍꯥꯏꯅ꯫ ꯑꯕꯨꯡꯆꯥꯁꯨ ꯈꯨꯝꯃꯤ, ꯑꯗꯨꯕꯨ ꯅꯤꯡꯊꯤꯅ ꯍꯦꯟꯅ ꯊꯧꯋꯥ ꯁꯥꯅ ꯈꯨꯝꯕꯗꯤ ꯅꯠꯇꯦ꯫ ꯃꯄꯥꯕꯨꯡꯅ ꯈꯟꯅꯤꯡꯕꯗꯒꯤ ꯅꯪꯒꯤ ꯊꯕꯛꯀꯤ ꯇ꯭ꯔꯦꯅꯤꯡꯗꯤ ꯀꯌꯥꯝ ꯋꯥꯠꯂꯤꯕ ꯆꯪꯒꯗꯕ? ꯑꯕꯨꯡꯆꯥꯅ ꯌꯥꯝ ꯇꯔꯥꯏꯅ ꯈꯨꯝꯃꯤ, ꯆꯪꯂꯅꯤ, ꯀꯨꯏꯗ꯭ꯔꯦ꯫ ꯃꯄꯥꯅ ꯑꯃꯨꯛ ꯈꯨꯝꯃꯤ, ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤ ꯃꯥꯏ ꯄꯥꯛꯅꯕ ꯀꯟꯅ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯍꯣꯠꯅꯕ ꯍꯥꯏꯕꯁꯦ ꯂꯦꯞꯄ ꯌꯥꯗꯦꯀꯣ꯫ ꯑꯕꯨꯡꯆꯥ ꯃꯄꯥꯒꯤ ꯋꯥꯗꯨꯗ ꯀꯌꯥ ꯀꯟꯅ ꯊꯧꯁꯥꯗꯦ꯫ ꯈꯨꯝꯕ ꯇꯥꯔꯕꯁꯨ ꯈꯨꯝꯅꯤꯡꯗꯕꯒꯨꯝ ꯌꯥꯝꯅ ꯇꯔꯥꯏꯅ ꯈꯨꯝꯕꯁꯤꯗ ꯃꯄꯥꯁꯨ ꯋꯥ ꯍꯪꯗ꯭ꯔꯦ꯫ ꯃꯆꯥ ꯑꯗꯣ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯑꯗꯨꯝ ꯊꯣꯛꯈꯤ꯫ ꯃꯥꯅ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯁꯥꯃꯣ ꯃꯥꯒꯤ ꯊꯕꯛ ꯆꯠꯂꯨꯔꯒ ꯍꯜꯂꯛꯏ, ꯑꯗꯨꯒ ꯃꯌꯥꯝꯕꯒꯤ ꯑꯋꯥꯠ ꯑꯄꯥ ꯍꯪꯂꯤ꯫ ꯁꯥꯃꯣꯅ, ꯑꯕꯨꯡꯆꯥꯅ ꯀꯔꯤꯃꯇ ꯌꯦꯡꯗꯕ꯭ꯔꯥ ꯇꯥꯆꯧ? ꯃꯄꯥꯅ ꯈꯨꯝꯃꯤ, ꯃꯥꯗꯤ ꯑꯩꯕꯨ ꯋꯥꯔꯧꯏ, ꯑꯩꯕꯨ ꯁꯥꯎꯕꯅꯤꯅ ꯑꯩꯒꯤꯗꯃꯛꯇꯗꯤ ꯀꯔꯤ ꯋꯥꯅꯤ? ꯃꯥꯒꯤ ꯃꯄꯥꯗꯤ ꯅꯪꯅꯤ, ꯈꯨꯗꯤꯡꯃꯛ ꯅꯪꯅꯅꯤ꯫ ꯁꯥꯃꯣꯅ, ꯇꯥꯆꯧ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ꯫ ꯑꯩꯅ ꯉꯁꯤ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯗꯤ ꯇꯥꯆꯧꯒꯤ ꯉꯥꯛꯇꯅꯤ, ꯇꯥꯆꯧꯒꯤ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯁꯥꯃꯣ ꯀꯞꯊꯣꯔꯛꯏ꯫ ꯇꯥꯆꯧꯅ ꯄꯥꯝꯖꯔꯝꯕ, ꯑꯕꯨꯡꯆꯥꯅ ꯀꯟꯅ ꯍꯣꯠꯅꯖꯕꯒꯤ ꯃꯍꯩꯅ ꯃꯥꯏ ꯄꯥꯛꯄꯗꯣ ꯉꯁꯤꯗꯤ ꯐꯪꯂꯔꯦ꯫ ꯏꯆꯥꯒꯤ ꯃꯥꯏ ꯄꯥꯛꯄ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯑꯁꯤ ꯐꯥꯎꯕ ꯇꯥꯆꯧꯅ ꯀꯔꯤꯒꯤꯅꯣ ꯑꯗꯨꯃꯛ ꯋꯥ ꯂꯣꯠꯂꯤꯕ? ꯀꯔꯤꯒꯤ ꯏꯆꯥꯗ ꯑꯆꯨꯝꯕ ꯑꯁꯦꯡꯕꯁꯤꯡ ꯑꯗꯨ ꯍꯥꯏꯗꯣꯛꯇ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯁꯥꯃꯣꯅ ꯀꯞꯂꯒ ꯋꯥ ꯍꯥꯏꯔꯤ꯫ ꯃꯄꯥꯕꯨꯡ ꯑꯗꯨꯅ ꯈꯨꯝꯂꯛꯏ, ꯑꯩꯒꯤ ꯏꯆꯥꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯇ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯔꯥꯎꯈꯤꯕ ꯅꯨꯃꯤꯠꯅꯤ꯫ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯀꯧꯅꯤꯡꯗꯕ ꯃꯄꯥꯕꯨ ꯂꯩꯔꯝꯒꯗ꯭ꯔꯥ? ꯃꯆꯥꯗꯨ ꯅꯨꯡꯁꯤꯅ ꯋꯥꯔꯤ ꯁꯥꯅꯤꯡꯗꯕ ꯃꯄꯥꯕꯨ ꯂꯩꯔꯝꯒꯗ꯭ꯔꯥꯅꯦ? ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯅ ꯋꯥꯔꯧꯈꯤꯕꯅꯤꯅ ꯑꯩ ꯃꯉꯣꯟꯗ ꯋꯥꯔꯤ ꯁꯥꯕ ꯉꯝꯗꯦ, ꯑꯩ ꯃꯉꯣꯟꯗ ꯀꯔꯤꯃꯠꯇ ꯍꯥꯏꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯀꯞꯊꯣꯔꯛꯏ꯫ ꯑꯁꯤꯒꯨꯝꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯇꯥꯟ ꯍꯦꯛ ꯆꯥꯟꯅꯅ ꯑꯕꯨꯡꯆꯥ ꯏꯃꯨꯡꯗ ꯆꯠꯂꯛꯏ꯫ ꯃꯥꯒꯤ ꯀꯀꯥ ꯑꯃꯗꯤ ꯃꯄꯥꯕꯨꯡꯅ ꯁꯥꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯑꯕꯨꯡꯆꯥ ꯂꯣꯟꯅ ꯇꯥꯔꯨꯔꯦ꯫ ꯁꯥꯃꯣꯅ ꯋꯥꯔꯛꯏ, ꯇꯥꯆꯧ, ꯑꯩꯒꯤ ꯏꯇꯩꯃꯅ ꯁꯤꯔꯝꯗꯥꯏꯒꯤ ꯃꯤꯀꯨꯞꯇ ꯇꯥꯆꯧꯗ ꯋꯥ ꯈꯔ ꯍꯥꯏꯔꯝꯃꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯉꯁꯤ ꯐꯥꯎꯕ ꯇꯥꯆꯧꯅ ꯉꯥꯛꯇꯨꯅ ꯂꯥꯛꯏ꯫ ꯄꯨꯟꯁꯤ ꯑꯃꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯕ ꯈꯨꯗꯤꯡꯃꯛ ꯊꯥꯗꯣꯛꯈꯤ, ꯑꯩꯉꯣꯟꯗ ꯑꯉꯥꯡ ꯑꯁꯤꯕꯨ ꯌꯦꯡꯁꯤꯜꯍꯜꯂꯤ꯫ ꯇꯥꯆꯧꯅ ꯌꯨꯝ ꯐꯥꯎꯕ ꯍꯣꯡꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯥꯛꯈꯤ꯫
ꯃꯁꯤꯕꯨ ꯍꯧꯅꯕ꯭ꯔꯥ ꯇꯥꯆꯧ? ꯇꯥꯆꯧꯅ ꯂꯣꯠꯂꯤꯕ, ꯇꯥꯆꯧꯅ ꯆꯩꯂꯤꯕ ꯄꯥꯈꯣꯡ ꯑꯁꯤ ꯀꯔꯤꯅꯣ? ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯌꯥꯝ ꯑꯗꯨꯅ ꯍꯥꯏꯗꯣꯔꯛꯏ꯫ ꯁꯥꯃꯣ, ꯉꯁꯤꯗꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯦ꯫ ꯑꯩꯅ ꯈꯟꯖꯔꯝꯕ ꯈꯨꯗꯤꯡꯃꯛꯁꯨ ꯃꯥꯏ ꯄꯥꯛꯂꯦ, ꯅꯤꯡꯕ ꯊꯨꯡꯂꯔꯦ꯫ ꯑꯩꯒꯤ ꯏꯆꯥꯅ ꯃꯁꯥꯒꯤ ꯍꯣꯠꯅꯖꯃꯟꯅ ꯃꯥꯏ ꯄꯥꯛꯂꯛꯄ, ꯃꯥꯅ ꯊꯕꯛ ꯏꯪꯈꯥꯡ ꯐꯪꯂꯛꯄꯁꯦ ꯃꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦ꯫ ꯅꯍꯥꯛꯀꯤ ꯅꯇꯩꯃꯅꯁꯨ ꯃꯥꯒꯤ ꯊꯋꯥꯏꯅ ꯌꯥꯝꯅ ꯄꯦꯜꯂꯝꯒꯅꯤ꯫ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯆꯥꯗ ꯑꯩꯅ ꯑꯕꯨꯡꯆꯥ ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯐꯥꯎꯕ ꯀꯧꯕꯗꯤ ꯉꯝꯗ꯭ꯔꯦ꯫ ꯁꯥꯃꯣꯅ, ꯇꯥꯆꯧ, ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯌꯨ, ꯏꯇꯩꯃꯅ ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯝꯒꯦ? ꯇꯥꯆꯧꯅ ꯇꯥꯆꯧꯒꯤ ꯇꯧꯔꯝꯕ ꯕꯤꯖꯤꯅꯦꯁ ꯈꯨꯗꯤꯡꯃꯛ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯁꯤꯟꯅꯔꯒ, ꯇꯥꯆꯧꯅ ꯉꯁꯤ ꯂꯥꯏꯔꯕ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯔꯒ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯌꯨ꯫ ꯉꯁꯤ ꯑꯩꯅ ꯃꯤꯔꯛ ꯇꯤꯟꯖꯕ, ꯑꯩꯅ ꯑꯕꯨꯡꯆꯥꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯗꯤ ꯇꯥꯆꯧꯒꯤ ꯉꯥꯛꯇꯅꯤ꯫ ꯇꯥꯆꯧꯅ ꯀꯔꯤꯒꯤ ꯁꯛꯂꯣꯟ ꯄꯨꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨ ꯇꯥꯆꯧ, ꯑꯩ ꯌꯥꯝꯅ ꯇꯥꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯃꯌꯥꯝꯕꯗ ꯍꯪꯂꯛꯏ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯂꯤꯊꯣꯛꯎ ꯍꯥꯏꯕ ꯌꯥꯗꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯔꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯌꯥꯝꯕꯅ ꯋꯥꯔꯤ ꯂꯤꯔꯛꯏ꯫ ꯅꯍꯥꯛꯀꯤ ꯅꯇꯩꯃꯒ ꯑꯩꯒ ꯊꯃꯣꯏ ꯁꯦꯡꯅ ꯂꯣꯏꯅꯔꯛꯏ꯫ ꯃꯥꯅꯁꯨ ꯑꯩꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯈꯤ, ꯑꯩꯅꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯈꯤ꯫ ꯃꯇꯝ ꯀꯨꯏꯅ ꯆꯍꯤ 3-4 ꯈꯪꯅꯔꯕ ꯇꯨꯡꯗ ꯑꯩꯒꯤ ꯌꯨꯝꯒꯤ ꯀꯟꯗꯤꯁꯟ ꯌꯥꯝꯅ ꯆꯥꯗꯕꯅ ꯂꯩꯀꯥꯏꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ, ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯑꯃꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯀꯌꯥ ꯑꯃꯅ ꯄꯤꯛꯊꯠꯂꯛꯏ꯫ ꯌꯩꯈꯥꯏ ꯊꯤꯡꯒꯥꯏꯕ ꯀꯌꯥ ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯩꯒ ꯃꯥꯒ ꯅꯨꯡꯁꯤꯅꯕꯁꯤ ꯑꯋꯥꯕ ꯑꯣꯏꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯅ ꯑꯩꯕꯨ ꯊꯕꯛ ꯇꯧꯅꯕ ꯇꯧ ꯇꯠꯇꯅ ꯍꯥꯏ꯫ ꯂꯥꯏꯔꯕ ꯑꯩꯅꯗꯤ ꯀꯗꯥꯏꯗꯒꯤ ꯊꯕꯛ? ꯃꯇꯝ ꯑꯗꯣ ꯅꯪꯁꯨ ꯄꯤꯛꯂꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯍꯤꯡꯅꯕꯗꯁꯨ ꯌꯥꯝꯅ ꯋꯥꯏ꯫ ꯃꯌꯥꯝꯒꯤ ꯋꯥꯀꯥꯏ, ꯃꯌꯥꯝꯒꯤ ꯌꯦꯡꯈꯥꯏ ꯊꯤꯡꯒꯥꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒ ꯃꯥꯒ ꯆꯍꯤ 2 ꯍꯦꯟꯅ ꯂꯥꯞꯅꯈꯤ꯫ ꯑꯩꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯍꯤꯡꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯩ ꯊꯕꯛ ꯀꯟꯅ ꯁꯨꯈꯤ, ꯍꯣꯠꯅꯈꯤ꯫ ꯏꯃꯥ ꯄꯥꯕꯨꯡꯅ ꯊꯝꯕꯤꯔꯝꯕ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯧꯁꯤꯡ ꯑꯁꯦ ꯑꯩꯅ ꯊꯥꯗꯣꯛꯈꯤ, ꯑꯗꯨꯒ ꯑꯩ ꯕꯤꯖꯤꯅꯦꯁ ꯇꯧꯅꯕ ꯍꯣꯠꯅꯈꯤ꯫ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯑꯩꯅ ꯇꯧꯖꯔꯕ ꯊꯕꯛ ꯑꯗꯣ ꯃꯥꯏ ꯄꯥꯛꯂꯛꯈꯤ꯫ ꯀꯣꯟꯅ ꯑꯩ ꯇꯞꯅ ꯁꯦꯟ ꯄꯥꯏꯔꯛꯈꯤ꯫ ꯆꯍꯤ 3 ꯃꯇꯨꯡꯗꯗꯤ ꯑꯩꯍꯥꯛ ꯃꯤꯅ ꯃꯁꯛ ꯈꯔ ꯈꯪꯕꯤꯕ, ꯁꯦꯟ ꯈꯔ ꯄꯥꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯏ꯫ ꯃꯗꯨꯗꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯅꯤꯁꯦ ꯍꯦꯟꯅ ꯑꯃꯨꯛꯀ ꯅꯨꯡꯉꯥꯏꯅꯕ, ꯍꯦꯟꯅ ꯑꯃꯨꯛꯀ ꯆꯥꯎꯈꯠꯅꯕ ꯑꯩꯅ ꯕꯤꯖꯤꯅꯦꯁ ꯃꯊꯪ ꯇꯧꯔꯛꯈꯤ꯫ ꯑꯩꯅ ꯁꯦꯟ ꯐꯅ ꯄꯥꯏꯔꯛꯂꯕꯁꯨ, ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯔꯛꯂꯕꯁꯨ, ꯑꯩꯅ ꯅꯪꯒꯤ ꯅꯇꯩꯃꯕꯨꯗꯤ ꯁꯨꯡꯀꯥꯎ ꯀꯥꯎꯕ ꯉꯝꯈꯤꯗꯦ꯫ ꯑꯩ ꯃꯇꯝ ꯑꯌꯥꯝꯕꯗ ꯃꯥꯒꯤ ꯋꯥꯈꯜ ꯈꯜꯂꯤ꯫ ꯃꯍꯥꯛꯁꯨ ꯑꯩꯒꯤ ꯑꯍꯣꯡꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯁꯤꯗ ꯑꯩꯉꯣꯟꯗ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯛꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛꯅ ꯇꯝꯕꯗꯒꯤ ꯑꯩꯒ ꯃꯍꯥꯛꯀ ꯑꯃꯨꯛ ꯍꯟꯅ ꯊꯨꯡꯅꯈꯤ꯫ ꯊꯨꯡꯅꯔꯕꯁꯨ ꯅꯇꯩꯃꯒꯤ ꯊꯃꯣꯏꯗꯗꯤ ꯑꯩꯅ ꯃꯉꯣꯟꯗ ꯋꯥꯔꯧꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃ ꯂꯩ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯈꯟꯖꯈꯤ꯫ ꯑꯩꯅ ꯄꯩꯁꯥ ꯄꯥꯏꯔꯛꯄ, ꯑꯩꯅ ꯑꯁꯤꯒꯨꯝꯕ ꯊꯥꯛ ꯑꯁꯤꯗ ꯂꯩꯕꯗꯒꯤ ꯑꯩꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯄꯅꯤꯀꯣ ꯍꯥꯏꯕꯁꯦ ꯃꯤꯅ ꯉꯥꯡꯅꯩ ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯜꯂꯤ꯫ ꯃꯇꯝ ꯑꯃꯒꯤ ꯑꯩꯒꯤ ꯃꯥꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗꯨꯗꯤ ꯃꯥꯡꯈ꯭ꯔꯦ꯫ ꯑꯩꯅ ꯃꯉꯣꯟꯗ ꯇꯥꯠ ꯇꯧꯔꯨꯏ, ꯑꯩꯅ ꯅꯨꯄꯥ ꯀꯣꯏꯅꯔꯨꯏ, ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯃꯥꯗꯤ ꯑꯩꯕꯨ ꯉꯥꯛꯄꯤ꯫ ꯑꯩꯕꯨ ꯃꯥꯅ ꯑꯃꯨꯛ ꯍꯟꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯂꯧꯁꯤꯟꯕꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯃꯣꯏꯗꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯔꯝꯕ, ꯑꯩꯒꯤꯗꯃꯛꯇ ꯈꯜꯂꯝꯕ ꯀꯌꯥ ꯑꯗꯣ ꯄꯨꯟꯅ ꯃꯥꯡꯉꯝꯃꯅꯤꯀꯣ, ꯑꯩꯉꯣꯟꯗ ꯊꯥꯖꯕ ꯊꯜꯂꯝꯕꯗꯨ ꯃꯥꯡꯉꯝꯃꯅꯤꯀꯣ ꯍꯥꯏꯕꯁꯦ ꯅꯇꯩꯃꯒꯤ ꯋꯥꯈꯜꯅ ꯇꯠꯇꯅ ꯈꯟꯕ ꯃꯥꯜꯂꯤ꯫ ꯑꯩꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯃꯥꯕꯨ ꯑꯍꯥꯟꯕꯅ ꯅꯨꯡꯁꯤꯈꯤꯕꯅꯤꯅ ꯑꯩꯅ ꯃꯥꯕꯨ ꯀꯥꯎꯗꯦ꯫ ꯑꯗꯨꯕꯨ ꯅꯇꯩꯃꯅꯗꯤ ꯑꯩꯕꯨ ꯑꯩꯉꯣꯟꯗ ꯃꯥꯅ ꯅꯝꯊꯥꯛ ꯇꯧꯕꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯅꯤꯡꯉꯝꯖꯗꯕꯗꯨꯅ ꯃꯍꯥꯛ ꯃꯁꯥ ꯃꯇꯣꯝꯇ ꯑꯅꯥꯕ ꯑꯣꯏꯖꯔꯛꯏ꯫ ꯑꯩꯅ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯈꯟꯒꯅꯨ ꯍꯥꯏ, ꯑꯗꯨꯕꯨ ꯃꯥꯗꯤ ꯑꯗꯨꯝ ꯈꯜꯂꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯇꯨꯝꯕꯗꯁꯨ ꯃꯥꯅ ꯍꯥꯏ, ꯑꯩꯗꯤ ꯅꯉꯣꯟꯗ ꯃꯤꯅꯝꯂꯨꯔꯕꯅꯤ, ꯑꯩꯗꯤ ꯅꯉꯣꯟꯗ ꯑꯣꯏꯗꯕ ꯇꯧꯔꯨꯔꯕꯅꯤ, ꯑꯩꯗꯤ ꯅꯝꯊꯥꯛ ꯄꯨꯕꯤꯅꯤ, ꯑꯩꯗꯤ ꯐꯠꯇꯕꯤꯅꯤ ꯍꯥꯏꯕꯁꯤ ꯇꯠꯇꯅ ꯍꯥꯏ꯫ ꯑꯩꯅ ꯃꯉꯣꯟꯗ ꯀꯔꯤꯃꯠꯇ ꯈꯟꯕ ꯂꯩꯇꯦ ꯍꯥꯏ, ꯑꯗꯨꯕꯨ ꯃꯥꯅ ꯌꯥꯗꯦ꯫ ꯑꯩꯗꯤ ꯃꯄꯣꯛꯁꯤꯃꯗꯤ ꯅꯪꯒꯤ ꯂꯃꯟ ꯇꯣꯜꯂꯤ, ꯃꯄꯣꯛꯁꯤꯃꯗꯤ ꯅꯪꯒꯤ ꯂꯃꯟ ꯇꯣꯜꯂꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯀꯞꯄꯤ꯫ ꯑꯩꯒꯤ ꯃꯥꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯏꯆꯥ ꯑꯕꯨꯡꯆꯥꯁꯦ ꯐꯪꯂꯕ ꯃꯇꯝ ꯑꯁꯦ ꯑꯩ ꯀꯌꯥꯒꯤ ꯃꯇꯤꯛ ꯍꯔꯥꯎꯏ, ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯩ꯫ ꯑꯗꯨꯕꯨ ꯅꯇꯩꯃꯒꯤ ꯃꯁꯥ ꯑꯁꯤꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯣꯟꯖꯤꯜꯂꯛꯏ꯫ ꯑꯅꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯇꯥꯏꯕꯪꯄꯥꯟꯁꯤꯗꯒꯤ ꯊꯥꯗꯣꯛꯂꯝꯗꯥꯏ ꯇꯥꯟꯖꯥꯅꯤ꯫ ꯃꯥꯅ ꯊꯥꯗꯣꯛꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯅꯌꯥꯝꯕ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯒꯤ ꯏꯆꯥꯁꯦ ꯍꯌꯦꯡ ꯃꯥꯅ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯅꯪꯒꯤ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯁꯤꯅꯗꯤ ꯏꯆꯥꯁꯤ ꯅꯨꯡꯉꯥꯏꯈꯤꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯄꯥꯝꯕ ꯑꯃꯈꯛꯇꯪꯗꯤ ꯂꯩ,
ꯅꯍꯥꯛꯁꯨ ꯌꯥꯝꯅ ꯋꯥꯅ ꯍꯧꯔꯛꯏ ꯑꯩꯒꯤ ꯏꯆꯥꯗꯤ ꯃꯄꯥ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯃꯆꯥꯅꯤ ꯃꯄꯥꯒꯤ ꯃꯔꯟ ꯅꯨꯡꯉꯥꯏ ꯍꯥꯏꯕꯗꯨ ꯄꯥꯝꯗꯦ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯍꯣꯠꯅꯖꯕꯒꯤ ꯃꯃꯜ ꯑꯗꯨꯅ ꯏꯆꯥꯅ ꯃꯥꯏ ꯄꯥꯛꯄ ꯏꯆꯥꯅ ꯊꯕꯛ ꯇꯧꯕꯗꯣ ꯑꯩ ꯄꯥꯝꯃꯦ ꯃꯗꯨꯃꯇꯪꯗꯤ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯇꯥꯔꯕꯗꯤ ꯍꯟꯗꯛꯀꯤ ꯃꯄꯣ ꯑꯁꯤꯃꯗ ꯑꯗꯨꯃꯇꯪꯒꯤ ꯌꯥꯕꯤꯌꯨ ꯅꯍꯥꯛꯇꯤ ꯃꯇꯝ ꯑꯌꯥꯝꯕꯗ ꯑꯩꯅ ꯍꯥꯏꯕꯗꯤ ꯌꯥꯏ ꯑꯩꯅꯇ ꯅꯪꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯕꯅꯤ ꯑꯣꯏꯗꯕ ꯇꯧꯔꯨꯕꯅꯤ ꯃꯁꯤꯃꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯟꯗꯛꯀꯤ ꯃꯄꯣ ꯑꯁꯤ ꯑꯩꯅ ꯀꯨꯏꯅ ꯄꯨꯟꯁꯤꯗꯕꯅꯤ ꯑꯩ ꯈꯪꯉꯦ ꯏꯆꯥꯗꯣ ꯃꯄꯥꯒꯤ ꯃꯔꯟ ꯅꯨꯡꯉꯥꯏꯕꯅꯤ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯗꯨ ꯄꯥꯝꯗꯦ ꯃꯁꯥꯒꯤ ꯍꯣꯠꯅꯖꯕꯒꯤ ꯃꯍꯩꯅ ꯃꯥꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯛꯄꯗꯣ ꯑꯩ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯅꯇꯩꯃꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯄꯨꯟꯁꯤꯗ ꯃꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤ ꯑꯗꯣ ꯀꯥꯏꯅꯍꯟꯕꯤꯔꯛꯀꯅꯨ ꯃꯗꯨꯁꯨ ꯊꯨꯡꯅꯍꯟꯕꯤꯔꯛꯎꯀꯣ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯤ ꯅꯇꯩꯃ ꯂꯩꯇ꯭ꯔꯕꯗ ꯑꯩꯅ ꯄꯩꯁꯥ ꯄꯥꯏꯔꯨꯕ ꯑꯩꯅ ꯂꯟ ꯊꯨꯝ ꯌꯥꯝꯅ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯑꯩꯉꯣꯟꯗꯗꯤ ꯑꯔꯦꯝꯕꯅꯤ ꯃꯥꯅꯗꯤ ꯑꯩꯕꯨ ꯑꯩꯅ ꯃꯉꯣꯟꯗ ꯂꯥꯟꯅ ꯈꯜꯂꯝꯃꯤ ꯑꯩꯅ ꯃꯍꯥꯛꯄꯨ ꯋꯥꯔꯧꯏ ꯑꯗꯨꯅꯤ ꯑꯁꯤꯅꯤ ꯌꯥꯝꯅ ꯈꯜꯂꯤ ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯑꯩꯅ ꯅꯇꯩꯃꯗ ꯑꯔꯥꯟꯕ ꯀꯔꯤꯃꯇ ꯈꯟꯈꯤꯗꯦ ꯃꯥꯅ ꯂꯩꯇ꯭ꯔꯕ ꯇꯨꯡ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯍꯤꯡꯅꯤꯡꯂꯛꯇꯦ ꯑꯗꯨꯕꯨ ꯏꯆꯥꯒꯤ ꯀꯨꯝꯍꯩ ꯌꯦꯡꯂꯒ ꯅꯇꯩꯃꯅ ꯍꯥꯏꯔꯝꯕ ꯋꯥ ꯈꯔꯗꯤ ꯑꯩꯅ ꯄꯥꯡꯊꯣꯛꯅꯤꯡꯉꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯩꯀꯥꯏ ꯈꯨꯜꯗꯨꯗ ꯑꯩꯅ ꯂꯩꯔꯨꯕ ꯇꯥꯔꯕꯗꯤ ꯑꯩꯒꯤ ꯃꯔꯝꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯂꯣꯏꯅ ꯈꯪꯅꯕꯅꯤꯅ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯈꯪꯗꯅꯕ ꯍꯥꯏꯗꯨꯅ ꯑꯩꯅ ꯈꯨꯜ ꯍꯣꯡꯂꯛꯈꯤ ꯅꯪꯁꯨ ꯑꯩꯅ ꯄꯨꯔꯒ ꯂꯥꯛꯈꯤ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯇꯧꯔꯝꯕ ꯊꯕꯛ ꯃꯈꯩ ꯑꯩꯅ ꯅꯪꯉꯣꯟꯗ ꯁꯤꯟꯅꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯁꯤꯕꯨ ꯅꯪ ꯌꯦꯡꯍꯟꯕꯅꯤ ꯑꯩꯁꯨ ꯈꯪꯉꯤ ꯃꯥꯅ ꯀꯣꯂꯦꯖ ꯇꯝꯂꯛꯄ ꯃꯇꯝꯗ ꯃꯃꯥꯟꯅꯕꯁꯤꯡꯅ ꯒꯥꯔꯤ ꯊꯧꯕꯗ ꯃꯥꯁꯨ ꯊꯧꯅꯤꯡꯂꯝꯒꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯉꯣꯟꯗ ꯂꯩꯒꯅꯨ ꯍꯥꯏ ꯇꯧꯍꯟꯒꯅꯨ ꯍꯥꯏ ꯑꯩ ꯃꯄꯥꯅꯤ ꯃꯆꯥ ꯑꯃꯒꯤꯗꯃꯛꯇ ꯆꯥꯎꯊꯣꯛꯆꯕ ꯃꯄꯥ ꯑꯃ ꯍꯥꯏꯕꯗꯣ ꯑꯩꯁꯨꯅꯤ ꯏꯆꯥꯒꯤꯗꯃꯛꯇ ꯑꯩꯅ ꯀꯔꯤꯃꯠꯇ ꯋꯥꯠꯍꯟꯗꯦ ꯄꯨꯟꯅ ꯊꯝꯃꯤ ꯉꯝꯃꯤ ꯑꯗꯨꯕꯨ ꯅꯇꯩꯃꯅ ꯄꯥꯝꯂꯝꯕ ꯑꯗꯨꯃꯇꯪꯗꯤ ꯑꯩꯅ ꯃꯥꯏ ꯄꯥꯛꯍꯟꯒꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯁꯤꯟꯅꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯂꯦ ꯃꯄꯥꯒꯤ ꯃꯔꯟꯅ ꯏꯆꯥꯁꯦ ꯅꯨꯡꯉꯥꯏꯈꯤꯕꯅꯤ ꯍꯥꯏꯕ ꯅꯠꯇꯕ ꯃꯁꯥꯒꯤ ꯍꯣꯠꯅꯕꯒꯤ ꯃꯍꯩꯅ ꯃꯥꯅ ꯉꯁꯤ ꯊꯕꯛ ꯐꯪꯕꯁꯦ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯄꯦꯟꯕ ꯑꯩꯉꯣꯟꯗ ꯂꯩꯇ꯭ꯔꯦ ꯑꯗꯨꯕꯨ ꯏꯆꯥꯁꯤꯅꯗꯤ ꯑꯩꯉꯣꯟꯗ ꯄꯥꯕꯨꯡ ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯀꯧꯗ꯭ꯔꯦ ꯀꯔꯤꯒꯤ ꯑꯩꯅ ꯃꯃꯥꯡꯗ ꯇꯧꯔꯨꯕ ꯊꯕꯛ ꯀꯌꯥ ꯑꯗꯨꯅ ꯏꯆꯥꯅ ꯑꯩꯕꯨ ꯋꯥꯔꯧꯏ ꯑꯗꯨꯕꯨ ꯅꯪꯉꯣꯟꯗ ꯏꯆꯥꯅ ꯄꯥꯕꯨꯡ ꯍꯥꯏꯅ ꯀꯧꯕꯁꯦ ꯃꯁꯤꯃꯨꯛ ꯄꯦꯟꯕ ꯂꯩꯇ꯭ꯔꯦ ꯋꯥꯁꯤ ꯇꯥꯕꯗ ꯁꯥꯃꯨ ꯄꯪꯀꯞꯇ ꯀꯞꯄꯤ ꯃꯁꯤꯇꯁꯨ ꯅꯠꯇꯦ ꯀꯥꯗꯨꯒꯤ ꯍꯦꯛ ꯃꯄꯥꯟꯗ ꯇꯥꯔꯤꯕ ꯃꯆꯥ ꯑꯕꯨꯡꯆꯥꯁꯨ ꯃꯄꯥꯒꯤ ꯑꯁꯤꯒꯨꯝꯕ ꯊꯃꯣꯏꯒꯤ ꯋꯥ ꯀꯌꯥ ꯑꯃ ꯃꯃꯥꯅ ꯍꯥꯏꯔꯝꯕ ꯋꯥ ꯀꯌꯥꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯥꯁꯨ ꯀꯞꯂꯛꯏ ꯄꯤ ꯊꯤꯡꯕ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ ꯑꯃꯨꯛꯀꯁꯨ ꯁꯥꯃꯣꯒꯤ ꯃꯌꯥꯝꯕꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯅꯨꯡꯁꯤꯖꯕꯤ ꯔꯣꯃꯤꯂꯥ ꯑꯩ ꯈꯪꯉꯤ ꯏꯆꯥꯅ ꯔꯣꯃꯤꯂꯥꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯕ ꯏꯆꯥꯅ ꯃꯄꯥ ꯂꯝꯗ ꯂꯩꯈ꯭ꯔꯕ ꯇꯨꯡ ꯑꯩꯅ ꯁꯛ ꯑꯁꯤ ꯂꯣꯠꯂꯒ ꯃꯥꯒꯤ ꯅꯨꯡꯁꯤꯖꯕꯤ ꯔꯣꯃꯤꯂꯥꯁꯤ ꯀꯗꯥꯏꯗ ꯀꯔꯤ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯁꯦꯟꯅꯔꯒ ꯂꯥꯛꯄꯅꯤ ꯅꯍꯥꯛꯅ ꯏꯆꯥ ꯑꯕꯨꯡꯆꯥꯗ ꯍꯥꯏꯌꯨ ꯔꯣꯃꯤꯂꯥꯗꯣ ꯂꯩꯁꯥꯔꯤꯉꯩꯒꯤ ꯃꯇꯝꯗ ꯉꯥꯏꯍꯥꯛꯇꯪ ꯀꯣꯏꯖꯕ ꯉꯥꯎꯖꯕ ꯅꯠꯇꯅ ꯃꯥꯒꯤ ꯑꯁꯦꯡꯕ ꯊꯃꯣꯏꯗꯤ ꯉꯁꯤ ꯐꯥꯎꯕ ꯑꯃꯛꯄ ꯂꯩꯇꯕꯅꯤ ꯃꯥꯅꯁꯨ ꯏꯆꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯅꯤ ꯑꯩꯒꯤ ꯏꯆꯥ ꯑꯕꯨꯡꯆꯥꯒ ꯔꯣꯃꯤꯂꯥꯒꯁꯨ ꯊꯨꯡꯅꯍꯜꯂꯨ ꯃꯁꯤꯅ ꯑꯩꯒꯤ ꯑꯄꯦꯟꯕ ꯑꯣꯏꯔꯒꯦ ꯍꯥꯏꯗꯨꯅ ꯃꯄꯥꯁꯤ ꯀꯞꯂꯛꯏ ꯍꯧꯖꯤꯛꯇꯤ ꯃꯆꯥ ꯑꯕꯨꯡꯆꯥꯟ ꯃꯄꯥꯟꯗꯒꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯇꯥꯔꯕ ꯇꯨꯡꯗꯗꯤ ꯃꯥꯁꯤ ꯀꯞꯈꯠꯂꯛꯏ ꯊꯤꯡꯕ ꯂꯥꯛꯄ ꯉꯝꯗꯦ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯄꯥꯕꯨ ꯀꯣꯜꯂꯒ ꯀꯞꯄꯤ ꯄꯥꯕꯨꯡ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯄꯥꯕꯨꯡꯅ ꯑꯩꯉꯣꯟꯗ ꯆꯜꯂꯤꯕ ꯄꯥꯎꯈꯨꯝ ꯑꯁꯤ ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯃꯥꯅ ꯋꯥ ꯈꯔ ꯍꯥꯏꯔꯝꯕꯒꯤꯗꯃꯛꯇ ꯄꯥꯕꯨꯡꯅ ꯉꯁꯤ ꯐꯥꯎꯕ ꯉꯥꯛꯂꯒ ꯊꯝꯕ ꯅꯍꯥꯛꯇꯤ ꯑꯇꯥꯡꯕꯅꯤ ꯃꯄꯥꯂꯛꯇꯒꯤ ꯑꯊꯣꯏꯕꯅꯤ ꯄꯥꯕꯨꯡ ꯏꯃꯥꯅ ꯄꯥꯝꯂꯝꯕ ꯋꯥꯍꯩ ꯑꯗꯨꯒꯤꯗꯃꯛꯇ ꯉꯁꯤ ꯐꯥꯎꯕ ꯄꯥꯕꯨꯡꯅ ꯉꯥꯛꯇꯨꯅ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯄꯥꯕꯨꯡꯅ ꯂꯣꯏꯅ ꯊꯥꯗꯣꯛꯄꯅꯤ ꯄꯥꯕꯨꯡ ꯅꯆꯥꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯆꯥ ꯑꯗꯨꯅ ꯀꯣꯜꯂ ꯀꯞꯄꯤ ꯃꯄꯥꯁꯨ ꯃꯆꯥ ꯑꯗꯨꯅ ꯑꯗꯨꯝꯅ ꯃꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯖꯕ ꯃꯉꯣꯟꯗ ꯀꯣꯜꯂꯛꯄ ꯀꯌꯥ ꯑꯁꯤꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯦꯜꯂꯤ ꯅꯨꯡꯉꯥꯏꯖꯩ ꯃꯄꯥꯁꯨ ꯀꯞꯄꯤ ꯁꯥꯃꯣꯁꯨ ꯀꯞꯄꯤ ꯁꯥꯃꯣ ꯃꯤꯀꯨꯞ ꯑꯁꯤ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ ꯃꯆꯥ ꯑꯗꯨꯗꯤ ꯊꯋꯥꯏ ꯆꯥꯛꯅ ꯄꯥꯕꯨꯡ ꯏꯃꯥꯅ ꯄꯥꯝꯂꯝꯕ ꯊꯕꯛꯇꯣ ꯉꯁꯤꯗꯤ ꯑꯩꯅ ꯄꯥꯡꯊꯣꯛꯂꯦ ꯑꯩꯒꯤ ꯍꯣꯠꯅꯖꯃꯟꯅ ꯑꯩ ꯃꯥꯏ ꯄꯥꯛꯂꯦ ꯑꯩ ꯊꯕꯛ ꯇꯧꯔꯦ ꯏꯃꯥꯒꯤ ꯊꯋꯥꯏꯅ ꯄꯦꯜꯂꯝꯅꯤꯀꯣ ꯏꯃꯥ ꯑꯩ ꯉꯁꯤꯗꯤ ꯊꯕꯛ ꯈꯜꯂꯦ ꯄꯥꯕꯨꯡꯗ ꯏꯃꯥꯅ ꯍꯥꯏꯔꯝꯕ ꯀꯌꯥ ꯑꯗꯣ ꯑꯩꯅ ꯄꯥꯡꯊꯣꯛꯂꯔꯦ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯃꯇꯧ ꯑꯁꯤ ꯌꯦꯡꯉꯣ ꯑꯩꯅ ꯄꯥꯕꯨꯡꯗ ꯑꯀꯥꯏꯕ ꯀꯌꯥ ꯑꯃ ꯇꯧꯈꯤ ꯏꯃꯥ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ
ꯅꯪꯅ ꯍꯥꯏꯔꯝꯕ ꯉꯥꯛꯇꯅꯤꯀꯣ ꯍꯥꯗꯨꯅ ꯃꯥꯁꯨ ꯀꯞꯄꯤ ꯃꯤꯀꯨꯞ ꯑꯁꯤ ꯃꯈꯣꯏ ꯂꯣꯏꯅ ꯀꯞꯄꯤ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕꯁꯤꯅ ꯑꯕꯨꯡꯆꯥꯒꯤ ꯃꯄꯥꯒꯤꯗꯤ ꯑꯔꯣꯏꯕꯅꯤ ꯅꯨꯃꯤꯠꯁꯤꯗ ꯑꯗꯨꯃꯛ ꯑꯕꯨꯡꯆꯥꯒꯤ ꯃꯄꯥ ꯑꯁꯤ ꯑꯃꯨꯛ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯔꯛꯏ ꯃꯄꯥꯕꯨ ꯂꯥꯏꯀꯠꯅꯅꯕ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯛꯏ ꯑꯗꯨꯕꯨ ꯀꯟꯕ ꯉꯝꯈꯤꯗ꯭ꯔꯦ ꯃꯄꯥꯕꯨ ꯉꯁꯤꯒꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯄꯥꯝꯖꯔꯝꯕ ꯃꯆꯥꯗ ꯑꯣꯏꯍꯟꯅꯤꯡꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯗꯤ ꯃꯥꯅ ꯅꯤꯡꯕ ꯊꯨꯡꯈꯤ ꯑꯗꯨꯕꯨ ꯃꯃꯧ ꯑꯃꯗꯤ ꯃꯁꯨꯒꯤ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕꯗꯨꯗꯤ ꯃꯄꯥꯕꯨꯡꯗ ꯐꯪꯗꯅ ꯑꯗꯨꯃꯛ ꯆꯠꯈꯤ ꯑꯕꯨꯡꯆꯥ ꯊꯃꯣꯏ ꯌꯥꯝꯅ ꯀꯥꯏꯈꯤ ꯃꯍꯥꯛꯅ ꯃꯄꯥ ꯑꯣꯏꯕ ꯇꯥꯔꯕꯁꯨ ꯃꯄꯥꯗ ꯃꯥꯅ ꯅꯨꯡꯁꯤꯃꯤꯌꯦ ꯌꯦꯡꯈꯤꯗꯕ ꯅꯣꯡꯃꯗ ꯍꯔꯥꯎꯅ ꯀꯧꯈꯤꯗꯕ ꯀꯌꯥ ꯑꯁꯤ ꯃꯁꯤꯒꯤ ꯄꯦꯟꯈꯤꯗꯕ ꯅꯤꯡꯉꯝꯈꯤꯗꯕ ꯑꯃꯗꯤ ꯑꯗꯨꯝ ꯐꯥꯎꯈꯤ ꯃꯄꯥꯅ ꯍꯥꯏꯔꯝꯕ ꯃꯄꯥꯅ ꯄꯥꯝꯂꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒ ꯔꯣꯃꯤꯂꯥꯒ ꯑꯃꯨꯛ ꯍꯟꯅ ꯂꯨꯍꯣꯡꯈꯤ ꯑꯗꯨꯕꯨ ꯑꯕꯨꯡꯆꯥꯒꯤ ꯊꯃꯣꯏꯗꯗꯤ ꯅꯤꯡꯉꯝꯗꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯐꯥꯎꯔꯒ ꯂꯩꯍꯧꯏ ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯁꯥꯡꯂꯕ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩꯉꯣꯟꯗ ꯄꯥꯈꯣꯡ ꯀꯌꯥ ꯑꯃ ꯆꯟꯕꯤꯔꯝꯃꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯑꯣꯏꯅ ꯄꯣꯛꯂꯕ ꯑꯩꯕꯨ ꯑꯋꯥꯕ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯅ ꯊꯦꯡꯅꯕꯗꯁꯨ ꯃꯥꯅ ꯑꯩꯉꯣꯟꯗ ꯄꯥꯔꯥ ꯑꯣꯏꯅ ꯇꯝꯕꯤꯔꯝꯃꯤ ꯑꯋꯥꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯑꯃꯅ ꯀꯔꯝꯅ ꯍꯤꯡꯏ ꯑꯗꯨꯒ ꯃꯈꯣꯏꯅ ꯄꯨꯟꯁꯤ ꯑꯁꯤ ꯀꯔꯝꯅ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯩ ꯍꯥꯏꯕꯒꯤ ꯄꯥꯔꯥ ꯑꯃꯁꯨ ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯑꯩꯉꯣꯟꯗ ꯇꯝꯕꯤꯔꯝꯃꯤ ꯑꯩꯒꯤ ꯄꯥꯕꯨꯡꯗꯤ ꯑꯊꯣꯏꯕꯅꯤ ꯑꯩꯒꯤ ꯄꯥꯕꯨꯡꯗꯤ ꯑꯊꯣꯏꯕꯅꯤ ꯍꯌꯦꯡ ꯃꯇꯝ ꯑꯃꯗ ꯑꯩꯒꯤ ꯄꯥꯕꯨꯡ ꯑꯃꯗꯤ ꯏꯃꯥꯅ ꯃꯇꯝ ꯑꯃꯗ ꯇꯥꯛꯄꯤꯔꯝꯕ ꯄꯥꯎꯇꯥꯛꯁꯤꯡ ꯑꯩꯅꯁꯨ ꯑꯩꯒꯤ ꯏꯆꯥꯗ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯒꯅꯤ ꯑꯩꯅ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯁꯣꯜꯂꯒ ꯑꯕꯨꯡꯆꯥ ꯃꯥꯒꯤ ꯃꯄꯥꯕꯨ ꯌꯥꯝꯅ ꯃꯤꯁ ꯇꯧꯈꯤ ꯌꯥꯝꯅ ꯅꯤꯡꯁꯤꯡꯈꯤ ꯄꯨꯟꯁꯤꯗ ꯑꯩꯒꯤ ꯑꯁꯦꯡꯕ ꯍꯦꯔꯣꯗꯤ ꯏꯄꯥꯅꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯍꯦꯔꯣꯗꯤ ꯏꯄꯥꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯃꯥꯅ ꯁꯣꯟꯈꯤ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯤꯔꯒ ꯋꯥꯔꯤꯁꯤꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯔꯤꯁꯤꯅ ꯄꯤꯅꯤꯡꯂꯤꯕ ꯄꯥꯎꯇꯥꯛ ꯑꯁꯤ ꯃꯤꯌꯥꯝꯗ ꯀꯔꯤ ꯃꯥꯟꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯨ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏꯕ ꯇꯥꯔꯒꯗꯤ ꯉꯁꯤꯒꯤ ꯀꯃꯦꯟ ꯑꯁꯤꯗꯤ ꯈꯔ ꯌꯥꯝꯍꯟꯕꯤꯌꯨ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯗꯥꯟ ꯈꯨꯃꯟꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯍꯌꯦꯡꯁꯨ ꯑꯅꯧꯕ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯑꯃꯁꯨ ꯄꯨꯖꯔꯛꯄ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ